ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯅ ꯉꯁꯤ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯌꯦꯛ ꯊꯣꯛꯄꯅ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯈꯨꯃꯟ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯄꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯂꯩꯁꯅꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯩꯁꯅꯥ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯃꯍꯥꯛꯀ ꯈꯪꯅꯖꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯧꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯦꯛ ꯊꯣꯛꯅꯩ ꯍꯥꯏꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯐꯅ ꯉꯥꯡꯂꯕ ꯐꯥꯎꯕ ꯇꯣꯛꯅꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯃꯛ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯅꯥꯒꯤ ꯃꯌꯨꯝꯗꯅꯤ ꯁꯥꯔꯤꯕ ꯃꯩꯇꯩ ꯌꯨꯝꯖꯥꯎ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯥꯡꯒꯣꯟ ꯑꯗꯨꯗ ꯂꯩꯁꯅꯥ ꯃꯣꯟ ꯊꯝꯗꯨꯅ ꯐꯤ ꯐꯣꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯃꯥ ꯃꯨꯛꯇꯥꯅ ꯊꯣꯔꯛꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯤ, "ꯏꯃꯥꯒꯤ ꯂꯩꯁꯅꯥ, ꯅꯪꯕꯨ ꯏꯃꯥꯅ ꯊꯧꯕꯒ ꯇꯣꯛꯅꯔꯣ ꯍꯥꯏꯕꯁꯦ ꯅꯪ ꯌꯥꯗꯦꯗꯀꯣ꯫ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯏꯕꯦꯝꯃ꯫ ꯌꯦꯛ ꯊꯣꯛꯅꯕ ꯅꯨꯄꯥꯒꯅꯦ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯁꯤꯅꯒꯦ ꯍꯥꯏꯗꯨꯅ ꯈꯟꯒꯅꯨ꯫ ꯅꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅꯕ ꯑꯁꯤꯗꯅꯦ ꯏꯃꯥꯅ ꯌꯥꯝꯅ ꯄꯥꯝꯗꯕꯒꯤ ꯋꯥ ꯅꯠꯇꯦ꯫ ꯅꯈꯣꯏ ꯑꯅꯤꯅ ꯊꯣꯛꯅꯔꯤꯕ ꯌꯦꯛ ꯑꯁꯦ ꯃꯆꯥ ꯃꯁꯨꯒꯁꯨ ꯅꯠꯇꯦ, ꯁꯂꯥꯏ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯤꯕ꯫ ꯏꯃꯥꯅ ꯐꯠꯇꯦ ꯇꯧꯅꯨ ꯍꯥꯏꯕꯁꯦ ꯅꯪꯅ ꯏꯟꯗ꯭ꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯑꯅꯤꯅꯦ ꯍꯌꯦꯡꯋꯥꯏ ꯌꯨꯝꯕꯥꯟ ꯂꯝꯕꯤꯗ ꯆꯠꯂꯕ ꯃꯇꯝꯗꯅꯦ ꯅꯪꯅꯦ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯗꯅ ꯂꯦꯡꯒꯅꯤ ꯏꯕꯦꯝꯃ ꯅꯪꯕꯣ." "ꯏꯃꯥ, ꯅꯪꯒꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯀꯌꯥꯝ ꯀꯨꯏꯅ ꯍꯥꯏꯒꯤꯗꯧꯔꯤꯒꯦ? ꯑꯩꯅ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯃꯛꯇꯗ ꯑꯩꯅ ꯂꯩꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯏꯃꯥꯅ ꯆꯣꯡꯁꯤꯜꯂꯒ ꯑꯗꯨꯝ ꯉꯥꯡꯉꯤꯁꯤ ꯀꯩꯒꯤꯅꯣꯕ? ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ ꯏꯃꯥ, ꯑꯝꯇ ꯆꯠꯂꯣꯆꯣ꯫ ꯐꯤꯁꯦ ꯌꯥꯟ ꯇꯥꯅ ꯑꯝꯇ ꯐꯣꯠꯀꯦ꯫ ꯅꯪꯗꯤꯅꯦ ꯏꯃꯥꯅ ꯊꯧꯕꯒ ꯇꯣꯛꯅꯧ ꯍꯥꯏꯅꯕꯨ ꯍꯥꯏꯔꯕꯗꯤꯅꯦ ꯅꯪ ꯌꯥꯟ ꯑꯗꯨꯝ ꯇꯥꯔꯣꯏꯀꯣ ꯅꯪ꯫ ꯇꯧꯅꯨ ꯍꯥꯏꯔꯕꯃꯛꯇꯗꯅꯦ ꯁꯨꯝ ꯇꯧ꯫ ꯃꯤꯅꯅꯦ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯁꯤꯅ ꯌꯣꯛꯄ ꯃꯆꯥꯕꯨ ꯀꯌꯥꯝ ꯐꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕꯗꯣ ꯅꯪ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ." "ꯏꯃꯥ, ꯌꯦꯛ ꯊꯣꯛꯄ ꯃꯁꯦꯟ ꯅꯨꯡꯁꯤꯅꯕ ꯌꯥꯗꯦꯅ ꯀꯅꯥꯅ ꯍꯥꯏꯒꯦꯕ? ꯅꯣꯏ ꯊꯥꯏꯅ ꯃꯇꯝꯒꯤ ꯋꯥꯔꯤꯗꯣ ꯍꯧꯖꯤꯛꯇꯤ ꯆꯠꯅꯗ꯭ꯔꯦ꯫ ꯃꯤ ꯑꯩꯅ ꯇꯥ ꯊꯧꯕꯒ ꯀꯣꯏꯅꯔꯒ ꯀꯅꯥꯅ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤꯅ ꯍꯥꯏꯔꯛꯇꯧꯔꯤꯒꯦ? ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯋꯥꯈꯜꯁꯦ ꯄꯪꯁꯥꯗ ꯁꯥꯒꯠꯂꯒ ꯉꯥꯡꯒꯅꯦꯕ꯫ ꯅꯪꯅꯦ ꯑꯩꯕꯨꯗꯤ ꯅꯪꯅ ꯉꯝꯗꯅ ꯉꯥꯡꯉꯤꯅꯤ꯫ ꯍꯌꯦꯡꯋꯥꯏꯅꯦ ꯅꯌꯨꯝ ꯄꯥꯜꯂꯕ ꯀꯥꯟꯗ ꯅꯅꯦꯝꯄꯣꯛ ꯑꯗꯨꯅꯅꯦ ꯂꯥꯛꯇꯅ ꯉꯥꯡꯉꯛꯄ ꯃꯇꯝꯗꯗꯤꯅꯦ ꯅꯪ ꯅꯆꯤꯟꯗꯣ ꯈꯨꯝꯕ ꯉꯝꯃꯣꯏꯅꯦ ꯅꯪ ꯏꯕꯦꯝꯃ꯫ ꯍꯣꯅꯦ ꯃꯤꯒꯤ ꯃꯃꯥꯗꯤꯅꯦ ꯂꯣꯏꯅ ꯌꯥꯏ ꯍꯥꯏ, ꯅꯪ ꯈꯛꯇꯅꯦ ꯌꯥꯗ꯭ꯔꯤꯁꯦ." ꯃꯨꯛꯇꯥ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯂꯒ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯍꯥꯏ, "ꯀꯔꯤ ꯍꯥꯏꯕ? ꯌꯦꯛ ꯊꯣꯛꯄ ꯅꯨꯄꯤ ꯀꯣꯏꯅꯔꯒ ꯊꯧꯕꯒꯤ ꯃꯃꯥꯅ ꯌꯥꯏ ꯍꯥꯏꯕ? ꯍꯩ ꯅꯆꯤꯟ ꯊꯤꯒꯅꯨ꯫ ꯊꯧꯕꯒꯤ ꯃꯃꯥꯗꯣ ꯏꯃꯥꯅꯅꯦ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯕꯅꯤ, ꯈꯪꯉꯕ? ꯀꯌꯥꯝ ꯂꯥꯞꯅꯕ ꯏꯃꯨꯡꯅꯦꯒꯦ? ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯈꯨꯟ ꯋꯥꯡꯃ ꯂꯥꯟꯊꯣꯛꯄꯒ ꯂꯩꯔꯕ ꯁꯤꯕꯣ? ꯍꯣ ꯅꯛꯀꯦꯔꯥ ꯂꯥꯞꯀꯦꯔꯥ ꯃꯤꯒꯤꯗꯤ ꯌꯥꯔꯗꯤ ꯌꯥꯔꯦ, ꯅꯪ ꯈꯛꯇꯅꯦ ꯌꯥꯗ꯭ꯔꯤꯁꯦ꯫ ꯃꯆꯥꯅ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯁꯤꯕꯨ ꯀꯥꯏꯅꯧꯅ ꯏꯃꯥꯕꯨ ꯉꯥꯎꯕꯨ ꯉꯥꯎꯔꯕꯕ? ꯍꯩꯃ ꯃꯁꯦ ꯍꯥꯏꯕ ꯏꯟꯗꯕꯇ ꯅꯠꯇꯅ ꯃꯃꯥꯏꯁꯦ ꯀꯟꯕꯝꯁꯨ ꯌꯥꯎꯔꯤꯅꯦ ꯃꯁꯦ꯫ ꯅꯪ ꯏꯀꯥꯏꯕꯒꯁꯦ ꯑꯃꯠꯇ ꯈꯪꯗ꯭ꯔꯤꯅꯤ ꯏꯕꯦꯝꯃ ꯅꯪ." ꯂꯩꯁꯅꯥ ꯄꯩꯊꯣꯛꯇꯨꯅ ꯈꯨꯝꯃꯤ, "ꯅꯨꯡꯁꯤꯅꯕꯗ ꯏꯀꯥꯏꯔꯤꯅꯤ, ꯃꯤꯅ ꯉꯥꯡꯕ ꯂꯧꯔꯤꯅꯤꯅ ꯁꯨꯝ ꯇꯧ ꯂꯩꯔꯗꯤ ꯀꯥꯏꯗ ꯌꯥꯔꯅꯦꯒꯦ?" ꯃꯨꯛꯇꯥ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯅ ꯐꯤꯗꯨꯕꯨ ꯏꯟꯁꯤꯟꯗꯨꯅ ꯍꯥꯏ, "ꯅꯪꯒꯅꯦ ꯆꯤꯟꯗꯥꯟ ꯄꯥꯎꯇꯥꯅꯔꯒꯅꯦ ꯑꯩ ꯂꯩꯕ ꯉꯝꯕ ꯅꯠꯇꯦ꯫ ꯏꯃꯥꯅꯦ ꯀꯩꯊꯦꯜ ꯆꯠꯂꯨꯒꯦ, ꯊꯕꯛ ꯏꯪꯈꯥꯡꯒꯁꯦ ꯈꯔ ꯂꯣꯏꯁꯤꯜꯂꯝꯃꯨ꯫ ꯅꯪꯅꯦ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯣꯛꯑꯒꯅꯦ ꯅꯨꯄꯥ ꯎꯅꯕ ꯑꯃꯨꯛ ꯆꯠꯂꯒ ꯂꯩꯔꯝꯅꯤ." "ꯑꯁ ꯉꯥꯡꯉꯦ ꯁꯩꯇ ꯑꯩꯈꯣꯏ ꯃꯥꯁꯦ, ꯆꯠꯂꯣꯏꯕ ꯀꯩꯁꯨ, ꯏꯃꯥꯒꯤ ꯆꯠꯇꯧꯕꯗꯣ ꯑꯗꯨꯝ ꯆꯠꯄꯤꯔꯨꯔꯣ." ꯃꯨꯛꯇꯥ ꯃꯆꯤꯟꯗ ꯉꯥꯡꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯩꯁꯅꯥ ꯃꯃꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯊꯟꯇ ꯍꯥꯏꯖꯩ, "ꯃꯤ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯅꯔꯀꯥꯟꯁꯤꯗ ꯌꯦꯛ ꯊꯣꯛꯏ ꯇꯣꯛꯅꯧ ꯀꯥꯏꯅ ꯉꯝꯃꯅꯤꯍꯦ꯫ ꯊꯣꯛꯅꯤꯡ ꯊꯣꯛꯁꯅꯨ, ꯀꯩꯁꯨ ꯃꯋꯥ ꯂꯧꯕꯤꯗꯦ꯫ ꯑꯗꯨꯝ ꯀꯣꯏꯅꯅꯤ, ꯅꯣꯏꯅ ꯉꯥꯡꯉꯁꯨꯅꯦ ꯑꯗꯨꯝ ꯀꯣꯏꯅꯅꯤ ꯍꯥꯏꯁꯤꯅꯤ." ꯂꯧꯕꯨꯛꯇꯅꯤ ꯊꯧꯕ ꯑꯃꯗꯤ ꯈꯣꯏꯃꯨ ꯃꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯂꯧꯄꯥꯛ ꯑꯗꯨꯗ ꯂꯧꯍꯣꯟ ꯀꯟꯅ ꯐꯣꯏꯔꯤ꯫ ꯈꯣꯏꯃꯨꯅ, "ꯏꯇꯥꯎ ꯊꯧꯕ, ꯅꯪꯒꯤ ꯅꯨꯄꯤ ꯂꯩꯁꯅꯥꯗꯨ ꯌꯦꯛ ꯊꯣꯛꯏ ꯀꯣꯏꯅꯅꯨ ꯍꯥꯏꯅ ꯅꯣꯏ ꯑꯅꯤ ꯐꯅꯗꯤ ꯀꯨꯏꯔꯦꯅꯦ ꯀꯣꯏꯅꯔꯛꯏꯁꯦ꯫ ꯃꯌꯥꯝꯅ ꯉꯥꯡ ꯁꯛꯄꯒꯁꯦ ꯑꯃꯠꯇ ꯇꯥꯕꯖꯥꯠ ꯅꯠꯇꯦ ꯅꯣꯏ ꯑꯅꯤꯁꯦ." ꯊꯧꯕ ꯂꯧꯍꯣꯟ ꯐꯣꯏꯔꯝꯕꯗꯨ leꯞꯇꯨꯅ ꯅꯣꯛꯃꯤ ꯈꯨꯝꯃꯤ, "ꯏꯇꯥꯎ, ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯦꯛ ꯊꯣꯛꯄ ꯅꯨꯄꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤꯌꯦ ꯍꯥꯏꯗꯨꯅꯤ꯫ ꯑꯩꯁꯨ ꯐꯅ ꯀꯟꯅꯗꯤ ꯃꯃꯥꯡꯗ ꯀꯥꯏꯅꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯗꯦ, ꯍꯦꯛꯇꯃꯛ ꯀꯥꯏꯅꯕ ꯉꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ, ꯆꯍꯤ 3-4 ꯁꯨꯖꯜꯂꯛꯑꯦ." ꯃꯅꯤꯅ ꯅꯥꯀꯟꯗꯒꯤ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯥꯏ ꯉꯝꯗꯤ ꯉꯝꯃꯤ ꯏꯇꯥꯎ ꯊꯧꯕ ꯅꯪꯁꯦ꯫ ꯃꯌꯥꯝꯒꯤ ꯈꯣꯟꯊꯤ ꯃꯔꯛꯁꯤꯗ ꯆꯍꯤ 2-3 ꯁꯨꯖꯜꯂꯛꯑꯕꯁꯦ ꯅꯝꯈꯥꯏꯔꯒ ꯆꯠꯄ ꯉꯝꯃꯤꯕꯅꯤꯅꯦ꯫ ꯌꯥꯏꯍꯦ, ꯅꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯊꯨꯡꯅꯅꯤꯕꯣ." "ꯑꯦ ꯊꯨꯡꯅꯗ꯭ꯔꯗꯤ ꯀꯩꯅꯣ? ꯊꯨꯡꯅꯅꯕ ꯍꯥꯏꯗꯨꯅꯅꯦ ꯏꯃꯥꯒꯤ ꯈꯣꯟꯊꯤ ꯕꯣꯔꯥ ꯆꯥꯔꯕꯁꯨꯅꯦ
ꯅꯥ ꯃꯦꯟꯁꯤꯜꯂꯒ ꯂꯩꯔꯤꯁꯦ ꯑꯗꯨꯒꯤꯅꯤ ꯑꯩꯅꯗꯤꯅꯦ ꯂꯩꯁꯅꯥꯗ ꯀꯇꯤ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯏ ꯀꯩꯝ ꯍꯥꯏꯕꯤꯗꯦ ꯀꯥꯏꯅ ꯍꯥꯏꯔꯤꯄꯣꯅꯤꯗ ꯁꯣꯝꯗꯗꯤ ꯏꯃꯥꯅ ꯉꯥꯡꯕꯗ ꯌꯨꯝꯗꯒ ꯂꯩꯐꯝ ꯈꯪꯗ꯭ꯔꯄꯣꯅꯤ ꯑꯩꯗꯤ ꯈꯣꯏꯃꯨꯅ ꯅꯥꯀꯟꯗꯒꯤ ꯑꯃꯨꯛ ꯅꯣꯛꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯨꯡꯉꯥꯏꯗꯧꯔꯤ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯂꯩꯁꯅꯥꯗꯣ ꯅꯌꯨꯝꯗ ꯆꯦꯜꯂꯅꯤ ꯀꯥꯏꯅ ꯄꯣꯔꯛꯄ ꯃꯇꯝꯗ ꯅꯣꯏ ꯏꯃꯥꯒꯤ ꯃꯆꯤꯡ ꯃꯇꯥꯗꯨꯒ ꯏꯕꯣ ꯀꯨꯝꯍꯩ ꯑꯃꯗꯤ ꯑꯣꯏꯅꯤꯍꯦ ꯂꯩꯀꯥꯏꯁꯦ ꯊꯧꯕꯁꯨ ꯑꯃꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯣ ꯑꯃꯅ ꯍꯥꯏꯔꯛꯄꯕꯨ ꯑꯣꯏꯔꯣ ꯇꯥꯞ ꯇꯥꯞ ꯑꯣꯛꯇꯨꯅ ꯍꯦꯛꯇꯃꯛ ꯈꯨꯝꯃꯤ ꯍꯦꯔꯥ ꯑꯩꯈꯣꯏ ꯑꯅꯤꯅꯕꯨ ꯅꯨꯡꯁꯤꯕꯟ ꯊꯨꯡ ꯌꯧꯔꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯆꯤꯡꯅꯒꯅꯦ ꯆꯪꯗꯧ ꯅꯠꯇꯦꯗ ꯀꯩꯗꯧꯅꯦꯒꯦ ꯁꯠ ꯂꯨꯍꯣꯡꯊꯣꯛꯑꯅꯤ ꯑꯗꯒꯤ ꯏꯆꯥ ꯑꯃꯅꯤ ꯊꯛ ꯊꯛ ꯄꯣꯛꯊꯣꯛꯑꯅꯤ ꯑꯗꯒꯤ ꯃꯁꯨ ꯎꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯥꯁꯨꯅꯦ ꯑꯗꯨꯝ ꯌꯥꯖꯔꯅꯤ ꯈꯣꯏꯃꯨ ꯊꯧꯕꯒꯤ ꯋꯥꯇꯥ ꯑꯗꯨꯗ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯇꯨꯅ ꯍꯥꯏ ꯌꯥꯏꯍꯦ ꯏꯕꯣ ꯅꯪ ꯑꯩꯅ ꯌꯥꯏ ꯍꯥꯏꯁꯤꯅꯤꯀꯣ ꯅꯪ ꯑꯣꯏꯕꯒꯤꯅꯦꯍꯦ ꯌꯦꯛ ꯊꯣꯛꯄ ꯅꯨꯄꯤ ꯀꯣꯏꯕ ꯉꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯨꯝꯕ ꯃꯔꯤ ꯂꯩꯇꯕ ꯃꯤ ꯑꯣꯏꯔꯝꯃꯗꯤꯅꯦ ꯉꯍꯥꯟꯅꯅꯦ ꯈꯣꯟꯊꯤ ꯃꯌꯥꯝꯁꯤꯅ ꯄꯨꯛ ꯊꯟꯗꯨꯅ ꯕꯣꯔꯥ ꯌꯥꯜꯂꯒ ꯆꯠꯂꯝꯃꯅꯤ ꯑꯗꯨꯅꯦ ꯃꯌꯥꯝꯅ ꯆꯠꯅꯗꯕ ꯂꯝꯕꯤꯗ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯈꯔꯁꯨ ꯃꯔꯤ ꯂꯩꯕ ꯊꯧꯅꯥ ꯐꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯏꯇꯥꯎ ꯈꯣꯏꯃꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣ ꯌꯥꯔꯦꯁꯦ ꯅꯪꯒꯤꯅꯤ ꯅꯨꯄꯤꯒꯤ ꯋꯥꯔꯤꯁꯦ ꯁꯥꯏ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯂꯧꯍꯣꯟꯁꯦ ꯈꯔ ꯊꯨꯅ ꯑꯝꯇ ꯐꯣꯏꯖꯤꯟꯁꯤ ꯍꯣꯔꯦꯟ ꯂꯄꯨꯅꯅꯦ ꯑꯩꯈꯣꯏ ꯍꯨꯝ ꯁꯨꯔꯒ ꯂꯧꯍꯣꯟꯁꯦ ꯐꯣꯏꯕ ꯂꯣꯏꯗꯦ ꯍꯥꯏꯗꯨꯅꯅꯦ ꯈꯣꯟꯊꯤ ꯆꯥꯕꯗꯣ ꯑꯩ ꯉꯝꯃꯔꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯧꯍꯣꯟ ꯐꯣꯏꯕꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯅꯈ꯭ꯔꯦ ꯊꯧꯕ ꯂꯧꯍꯣꯟ ꯐꯣꯏꯕ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯃꯥ ꯁꯅꯥꯔꯩꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯊꯧꯕꯅ ꯏꯃꯥ ꯀꯩꯅꯣ ꯄꯨꯡꯁꯤ ꯐꯅꯗꯤ ꯊꯦꯡꯉꯕ ꯃꯥꯜꯂꯤ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗꯧꯔꯦ ꯏꯃꯥꯁꯨꯅꯦ ꯀꯩꯊꯦꯜ ꯐꯥꯎꯕꯗꯪ ꯆꯠꯂꯨꯔꯦ ꯑꯗꯨꯒꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ರೆ ꯊꯤꯔꯒꯦ ꯅꯪꯅꯦ ꯏꯔꯨ ꯃꯥꯏꯊꯖꯔꯨꯔꯣ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯏꯆꯟꯗꯤ ꯃꯥꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯅꯆꯟꯗꯣ ꯃꯅꯤꯡꯒꯤꯅꯦ ꯅꯄꯨ ꯇꯣꯃꯥꯟ ꯍꯣꯏꯒꯤ ꯐꯤꯔꯣꯏ ꯂꯩꯕꯗꯣ ꯃꯗꯨꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯆꯠꯈꯤꯕꯅꯦ ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯃꯥꯁꯨ ꯑꯣ ꯐꯔꯦ ꯑꯗꯣ ꯏꯃꯥ ꯏꯔꯨꯖꯧꯔꯒꯦ ꯆꯥꯛꯇꯨꯅ ꯂꯣꯏꯁꯤꯜꯂꯣ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ ꯊꯕꯛꯅꯒ ꯋꯥꯕꯅꯤ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯤ ꯂꯣꯏꯔꯦ ꯏꯃꯥꯅꯦ ꯆꯥꯛ ꯊꯤꯔꯛꯑꯒꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯊꯧꯕ ꯑꯃꯗꯤ ꯂꯩꯁꯅꯥ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯎꯅꯔꯝꯃꯤ ꯂꯩꯁꯅꯥꯅ ꯇꯥꯊꯧꯕ ꯑꯁꯦꯡꯕꯒꯤ ꯑꯩꯒ ꯅꯪꯒ ꯀꯣꯏꯅꯕꯁꯦ ꯅꯣꯏ ꯃꯥꯅ ꯌꯥꯕ꯭ꯔꯕ ꯑꯩꯈꯣꯏ ꯃꯥꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏꯕ ꯊꯧꯕꯅ ꯂꯩꯁꯅꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯌꯥꯏ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯗꯤꯅꯦ ꯏꯆꯥꯅꯕꯨ ꯄꯥꯝꯃꯕꯗꯤ ꯖꯥꯠ ꯄꯤꯖꯥꯠ ꯃꯥꯟꯅꯒꯦꯔꯥ ꯃꯥꯟꯅꯔꯣꯏꯒꯦꯔꯥ ꯌꯦꯛ ꯊꯣꯛꯀꯦꯔꯥ ꯊꯣꯛꯑꯣꯏꯒꯦꯔꯥ ꯄꯨꯁꯜꯂꯣꯁꯤꯗ ꯂꯩꯔꯕꯅꯤ ꯀꯩꯅꯣ ꯂꯩꯁꯅꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯨꯔ ꯇꯛꯅꯗꯨꯅ ꯍꯥꯏ ꯑꯗꯨꯅꯦꯕ ꯅꯣꯏ ꯃꯥꯗꯤ ꯌꯥꯝ ꯐꯗ꯭ꯔꯥ ꯑꯩꯈꯣꯏ ꯃꯥꯗꯤꯅꯦ ꯑꯩꯉꯣꯟꯗ ꯅꯨꯡꯇꯤꯒꯤꯅꯤ ꯉꯥꯡꯉꯤꯁꯦ ꯑꯩꯅꯦ ꯂꯩꯐꯝ ꯆꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤ ꯑꯗꯣ ꯊꯧꯕ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤꯔꯥ ꯊꯧꯕ ꯉꯛꯅ ꯂꯩꯁꯅꯥꯗ ꯌꯦꯡꯗꯨꯅ ꯉꯥꯏꯈꯣ ꯅꯪꯁꯨ ꯆꯦꯟꯕ ꯀꯥꯏꯗꯨꯗꯤ ꯈꯤꯇꯪ ꯉꯟꯃꯟꯗ꯭ꯔꯣ ꯑꯩꯈꯣꯏꯗ ꯍꯌꯦꯡ ꯂꯥꯛꯑꯒ ꯅꯪ ꯆꯔꯥ ꯍꯦꯟꯕ ꯌꯥꯎꯒꯦ ꯍꯥꯏꯔꯕ ꯑꯩꯅꯦ ꯊꯕꯛꯀꯁꯦ ꯈꯔ ꯀꯟꯅ ꯁꯨꯔꯒꯅꯦ ꯁꯦꯟ ꯊꯨꯝꯒꯁꯦ ꯈꯔꯅ ꯇꯥꯟꯁꯤꯟꯈꯤꯒꯦ ꯑꯗꯨꯒ ꯀꯣꯟꯅ ꯏꯪꯅ ꯇꯞꯅ ꯌꯥꯟ ꯇꯥꯅ ꯆꯦꯟꯁꯦꯕ ꯑꯩꯅ ꯌꯥꯝ ꯆꯦꯟꯅꯤꯡꯕꯒꯤ ꯋꯥꯕꯨꯗꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯃꯥꯅ ꯁꯨꯝ ꯉꯥꯡꯕꯗꯨꯗ ꯌꯨꯝꯗ ꯂꯩꯕꯗꯣ ꯌꯥꯝ ꯇꯜꯂꯦ ꯇꯧꯕꯅꯤ ꯅꯣꯏꯗꯤ ꯅꯣꯏ ꯃꯥꯅꯁꯨ ꯉꯥꯡꯗꯕꯅꯤꯅ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯝꯅꯦꯕ ꯊꯧꯕ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯃꯊꯟꯇ ꯋꯥꯈꯜꯗ ꯈꯜꯂꯤ ꯅꯨꯡꯉꯥꯏꯔꯦ ꯅꯣꯡ ꯑꯃꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯀ꯭ꯋꯥꯛ ꯈꯣꯡꯕꯒꯨꯝ ꯈꯣꯡꯉꯦ ꯁꯤꯗꯤ ꯅꯪꯗꯤ ꯈꯪꯖꯄꯣꯟꯇꯦꯗꯣ ꯍꯥꯏꯔꯨꯔꯗꯤ ꯅꯪꯁꯨ ꯍꯧ ꯊꯥꯔꯒ ꯆꯦꯟꯒꯦ ꯍꯥꯏꯅꯤ ꯑꯩꯇꯅꯤ ꯕꯣꯔꯥ ꯌꯥꯜꯂꯒ ꯂꯩꯍꯧꯗꯣꯏꯁꯦ ꯃꯤꯅ ꯍꯥꯏꯅꯕꯁꯦ ꯆꯨꯝꯗꯤ ꯆꯨꯝꯕꯖꯥꯠꯅꯤ ꯌꯦꯛ ꯊꯣꯛꯄ ꯅꯨꯄꯤꯅ ꯃꯍꯦꯜꯂꯤ ꯅꯨꯡꯁꯤꯕꯁꯦ ꯂꯩꯁꯅꯥꯅ ꯊꯧꯕꯒꯤ ꯃꯃꯥꯏ ꯃꯄꯥ ꯑꯗꯨꯗ ꯍꯥꯏꯔ ꯄꯥꯛꯊꯔꯛꯇꯨꯅ ꯑꯃꯨꯛꯁꯨ ꯀꯧꯁꯜꯂꯛꯏ ꯊꯧꯕ ꯀꯩꯗꯧꯔꯒꯦ ꯊꯧꯕ ꯃꯃꯥꯏ ꯑꯗꯨ ꯂꯩꯁꯤꯜꯂꯛꯇꯨꯅ ꯂꯩꯁꯅꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯨꯝ ꯁꯤꯗ ꯆꯔꯥꯡ ꯑꯃ ꯄꯥꯏꯕ ꯑꯁꯤ ꯁꯨꯝ ꯌꯦꯡꯉꯝꯕꯅꯤ ꯏꯁ ꯅꯃꯥꯡꯗ ꯐꯖꯕꯤ ꯑꯩ ꯑꯃ ꯈꯤꯜꯂꯒ ꯐꯝꯃꯒ ꯂꯩꯔꯤꯁꯦ ꯌꯦꯡꯗꯕꯤꯗ ꯆꯔꯥꯡ ꯑꯣꯏꯅ ꯌꯦꯡꯉꯒ ꯂꯩꯔꯤꯕ ꯑꯗꯨꯒꯤꯕꯨ ꯁꯥꯎꯅꯕ꯭ꯔꯣ ꯅꯪꯉꯣꯟꯗ ꯌꯦꯡꯉ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯧꯕ ꯂꯩꯁꯅꯥꯗ ꯑꯃꯨꯛ ꯌꯦꯡꯁꯜꯂꯛꯏ ꯂꯩꯁꯅꯥꯅ ꯌꯥꯔꯦꯍꯦ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯉꯣꯗꯤ ꯍꯥꯏꯗꯦ ꯑꯩꯁꯨ ꯌꯥꯔꯦ ꯌꯦꯡꯕꯤꯔꯅꯨ ꯑꯝꯇ ꯊꯧꯕ ꯃꯇꯤꯟ ꯑꯃꯨꯛꯇꯪ ꯇꯞꯅ ꯌꯣꯠꯊꯔꯒ ꯍꯥꯏꯔꯛꯏ ꯂꯩꯁꯅꯥ ꯀꯩꯒꯤꯅꯣ ꯑꯩꯅ ꯅꯪꯕꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤꯔꯤꯁꯦ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯛꯆꯥꯡ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯅꯥꯛꯇ ꯂꯣꯏꯅ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯅꯨꯡꯁꯤꯕ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯇꯧꯕ ꯖꯥꯠꯂꯥ ꯂꯩꯁꯅꯥ ꯅꯪꯒꯤ ꯃꯌꯥꯏꯁꯦ ꯑꯣꯟꯊꯣꯛꯅ ꯀꯜꯂꯤꯗ ꯂꯩꯁꯅꯥꯁꯨ ꯏꯀꯥꯏꯅ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ ꯊꯧꯕ ꯑꯩꯁꯨ ꯊꯧꯕꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯧꯕꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯏꯃꯥꯅ ꯌꯦꯛꯊꯣꯛꯅꯕ ꯅꯨꯄꯥ ꯀꯣꯏ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥꯡꯂꯕꯁꯨ ꯏꯃꯥꯒꯤ ꯃꯤꯆꯩ ꯀꯌꯥ ꯈꯥꯡꯗꯨꯅ
ꯑꯩꯅ ꯅꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯝꯂꯤꯕꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯇꯥꯛꯏꯕꯅꯤ ꯇꯥ ꯊꯧꯕ. ꯊꯧꯕ ꯂꯩꯁꯅꯥ ꯃꯥꯒꯤ ꯅꯤꯡꯊꯤꯖꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ. ꯆꯨꯝꯃꯤ, ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛ. ꯍꯧꯖꯤꯛꯇꯤ ꯑꯃꯅ ꯑꯃꯒꯤ ꯃꯄꯥꯟ ꯌꯥꯝꯅ ꯇꯥꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯂꯩꯁꯅꯥ ꯃꯥꯅꯁꯨ ꯊꯧꯕ ꯃꯥꯕꯨ ꯎꯗꯅ ꯂꯩꯕ ꯉꯝꯗꯦ. ꯊꯧꯕ ꯃꯥꯅꯁꯨ ꯂꯩꯁꯅꯥ ꯃꯥꯕꯨ ꯎꯗꯅ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯖꯗꯦ. ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ. ꯑꯁꯨꯝꯅ ꯊꯧꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨ ꯂꯩꯁꯅꯥ ꯎꯅꯔꯨꯔꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ. ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯉꯪꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯉꯛꯄꯅꯤ. ꯑꯗꯨꯕꯨ ꯃꯃꯥ ꯁꯅꯥꯔꯩꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯂꯩꯔꯝꯃꯤ. ꯊꯧꯕ ꯑꯗꯨꯃꯛ ꯈꯪꯉꯤ. ꯃꯥꯅ ꯂꯩꯁꯅꯥ ꯎꯅꯔꯨꯕꯗꯨ ꯃꯃꯥꯅ ꯁꯣꯏꯗꯅ ꯈꯪꯉꯝꯃꯅꯤ ꯍꯥꯏꯕ. ꯑꯗꯨꯕꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯆꯪꯁꯤꯜꯂꯛꯏ. ꯁꯅꯥꯔꯩ ꯁꯥꯎꯅ, "ꯍꯥꯏ, ꯉꯥꯏꯈꯣ, ꯅꯪ ꯀꯔꯥꯏ ꯆꯠꯂꯨꯔꯤꯅꯣ?" "ꯀꯩꯁꯨ ꯆꯠꯇꯦꯗ ꯏꯃꯥ, ꯈꯣꯏꯃꯣꯏ ꯆꯠꯂꯨꯕꯅꯦ." "ꯍꯥꯏ, ꯅꯆꯤꯟ ꯊꯤꯒꯅꯨ. ꯑꯩꯅꯦ ꯂꯣꯏꯅ ꯈꯪꯉꯕꯖꯥꯠꯅꯤ. ꯅꯪꯕꯨ ꯑꯩꯅ ꯌꯦꯛꯊꯣꯛꯄ ꯅꯨꯄꯤ ꯑꯗꯨ ꯀꯣꯏꯅꯅꯨ ꯍꯥꯏꯔꯃꯛꯇꯗ ꯅꯪꯅ ꯁꯨꯝ ꯀꯣꯏꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯪ ꯍꯧꯖꯤꯛꯁꯨ ꯅꯨꯄꯤ ꯑꯗꯨ ꯎꯅꯔꯨꯔꯤꯕ ꯅꯠꯇ꯭ꯔꯣ? ꯍꯥ? ꯅꯨꯄꯤ ꯑꯗꯣ ꯐꯩ ꯐꯠꯇꯦ, ꯃꯁꯛ ꯐꯖꯩ ꯐꯖꯗꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ. ꯌꯦꯛꯊꯣꯛꯅꯩ ꯀꯣꯏꯒꯅꯨ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯅꯅꯥ ꯑꯁꯤꯅ ꯂꯧꯗꯦꯅꯦ ꯅꯪ." ꯊꯧꯕ ꯂꯨꯈꯝ ꯑꯗꯨ ꯅꯥꯟꯗꯨꯅ ꯍꯥꯏ. "ꯏꯃꯥ, ꯑꯇꯩ ꯍꯥꯏꯕꯅꯤ. ꯂꯩꯁꯅꯥꯒ ꯇꯣꯛꯅꯔꯣ ꯍꯥꯏꯕꯗꯨꯃꯗꯤ ꯏꯃꯥ ꯅꯪ ꯍꯥꯏꯔꯅꯨꯕ. ꯑꯩ ꯃꯥ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ ꯇꯧꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯃꯥꯒ ꯂꯥꯞꯅꯕ ꯇꯥꯔꯕꯗꯤ ꯅꯆꯥ ꯕꯣꯔꯥ ꯌꯥꯟꯗꯨꯅꯆꯠꯄ ꯁꯣꯏꯔꯣꯏ ꯏꯃꯥ. ꯑꯩꯕꯨ ꯏꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯏ, ꯏꯃꯥꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯄꯤ ꯍꯥꯏꯗꯨꯅ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯏꯃꯥ. ꯅꯆꯥ ꯈꯣꯡꯐꯝ ꯑꯁꯤ ꯍꯣꯡꯗꯣꯛꯄ ꯉꯝꯖꯔꯔꯣꯏ." ꯁꯅꯥꯔꯩ ꯍꯦꯟꯅ ꯁꯥꯎꯅꯤꯡꯅ ꯍꯥꯏ. "ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯀꯌꯥꯗ ꯊꯧꯅꯥ ꯐꯅ ꯉꯥꯡꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦ. ꯍꯥꯏ, ꯅꯈꯣꯏ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯕ ꯀꯣꯏꯅꯕꯗꯨꯅ ꯑꯣꯏꯕ ꯌꯥꯒꯗꯕ ꯅꯠꯇꯦꯅꯦ. ꯍꯌꯦꯡ ꯅꯌꯨꯝ ꯅꯀꯩ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯑꯋꯥ ꯑꯅꯥ ꯗꯁꯥ ꯀꯌꯥ ꯑꯃ ꯇꯥꯒꯗꯧꯔꯤꯕꯅꯤ. ꯅꯈꯣꯏꯅ ꯄꯣꯛꯂꯛꯄ ꯅꯆꯥ ꯑꯗꯣ ꯁꯣꯏꯅꯥꯏꯗꯨꯅ ꯄꯣꯛꯂꯛꯂꯕꯗꯤ ꯅꯈꯣꯏ ꯅꯃꯤꯠꯇꯒꯤ ꯅꯥꯄꯤ ꯇꯥꯅꯤꯅꯦ. ꯅꯆꯥꯗꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯃꯥꯡꯍꯟꯕꯁꯨ ꯉꯝꯂꯣꯏꯅꯦ ꯅꯣꯏ." "ꯏꯃꯥ, ꯃꯗꯨꯗꯤ ꯊꯥꯏꯅꯒꯤ ꯋꯥꯔꯤꯅꯤꯗ. ꯍꯧꯖꯤꯛꯇꯤ ꯑꯗꯨꯃꯥꯏ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯅꯤ. ꯌꯦꯛꯊꯣꯛꯄ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯧꯅ ꯂꯩꯅꯔꯤꯕꯁꯤꯗꯤ ꯃꯈꯣꯏꯗꯤ ꯀꯩꯝ ꯇꯧꯗꯦꯅ. ꯅꯈꯣꯏꯒꯤꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯒꯤ ꯍꯧꯅꯕꯤ, ꯊꯥꯏꯅꯗꯒꯤ ꯆꯠꯅꯔꯛꯂꯕ ꯆꯠꯅꯕꯤꯁꯤꯡ ꯑꯁꯦ ꯊꯨꯒꯥꯏꯒꯦ ꯍꯥꯏꯗꯨꯅ ꯈꯟꯒꯅꯨ. ꯇꯤꯡꯈꯦꯠ ꯂꯥꯏꯈꯦꯠꯀꯅꯨ ꯈꯪꯂꯕ꯭ꯔꯥ? ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯍꯌꯦꯡ ꯅꯁꯥꯗ ꯊꯣꯛꯂꯕ ꯀꯥꯟꯗꯅꯦ ꯈꯪꯒꯗꯕꯅꯤ ꯅꯣꯏ." ꯁꯅꯥꯔꯩ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯇꯞꯊꯔꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏ. "ꯑꯁꯨꯛ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯃꯁꯤꯕꯣ." ꯊꯧꯕ ꯁꯨꯒꯠꯇꯨꯅ ꯈꯨꯝꯃꯤ. "ꯑꯁ ꯌꯥꯔꯤꯕ ꯏꯃꯥ, ꯇꯣꯛꯑꯣ. ꯑꯩ ꯎꯕ ꯈꯨꯗꯤꯡꯒꯤ ꯏꯃꯥꯅ ꯑꯗꯨꯝ ꯉꯥꯡꯗꯣꯏ ꯇꯧꯔ ꯂꯩ. ꯑꯩꯅ ꯌꯨꯝꯗ ꯆꯪꯉꯛꯇꯧ ꯇꯜꯂꯕꯅꯤꯀꯣ." "ꯏꯃꯥꯅ ꯉꯥꯡꯗꯅꯕ ꯅꯪ ꯋꯥꯈꯜ ꯇꯥꯎ ꯍꯥꯏꯕꯅꯤꯅꯦ. ꯌꯦꯛꯊꯣꯛꯄ ꯍꯥꯏꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯅꯪꯕꯣ. ꯅꯆꯤꯟ ꯅꯅꯥꯎꯒꯨꯝꯕꯅꯤ. ꯅꯆꯤꯟ ꯅꯅꯥꯎꯕꯨ ꯀꯔꯝꯅ ꯂꯧꯅ ꯂꯩꯅꯒꯗꯧꯔꯤꯕꯅꯣ? ꯏꯃꯥꯕꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯌꯥꯝ ꯐꯖꯅ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ?" "ꯌꯥꯔꯦ ꯏꯃꯥ, ꯃꯈꯥ ꯇꯥꯕꯤꯔꯛꯑꯅꯨ. ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯔꯨꯒꯦ. ꯋꯥꯕꯅ ꯂꯣꯏꯔꯕꯅꯤ ꯏꯁꯥꯁꯦ." ꯊꯧꯕ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯊꯨꯅꯃꯛ ꯆꯪꯈꯤ. ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯃꯆꯟꯅꯨꯄꯤ ꯊꯕꯥꯇꯣꯝꯕꯤ ꯊꯣꯛꯂꯛꯏ. ꯊꯕꯥꯇꯣꯝꯕꯤ ꯃꯃꯥ ꯁꯅꯥꯔꯩꯗ ꯌꯦꯡꯗꯨꯅ, "ꯏꯃꯥ, ꯇꯥꯆꯧꯗ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯔꯒꯦ ꯁꯨꯒꯠꯂ ꯆꯪꯈ꯭ꯔꯤꯁꯤꯕꯣ?" "ꯍꯣꯅꯦ, ꯃꯥꯒꯤ ꯌꯦꯛꯊꯣꯛꯄ ꯅꯨꯄꯤꯗꯣ ꯇꯣꯛꯅꯧ ꯀꯥꯏꯅꯧ ꯄꯥꯝꯗꯦ ꯍꯥꯏꯔꯨꯕꯒꯤꯅꯤ ꯃꯥꯅ ꯁꯨꯒꯠꯂꯤꯕꯁꯦ." "ꯑꯁ ꯏꯃꯥ, ꯅꯪꯁꯨ ꯇꯣꯛꯑꯣ ꯌꯥꯔꯦ, ꯉꯥꯡꯉꯨꯔꯅꯨꯗ. ꯏꯃꯥꯅ ꯐꯅ ꯉꯥꯡꯉꯁꯨ ꯇꯣꯛꯅꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯨꯕꯨ ꯉꯥꯡꯉ ꯀꯩꯀꯥꯟꯗꯣꯏꯅꯣ? ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯕꯅꯤ." "ꯍꯥꯏ, ꯉꯥꯡꯗꯕ ꯌꯥꯔꯣꯏꯅꯦ. ꯅꯕꯨꯡ ꯑꯁꯦ ꯃꯊꯟꯇꯅꯤ. ꯍꯌꯦꯡ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯃꯥꯡꯖꯒꯗꯧꯔꯤꯕꯁꯦ ꯅꯪ ꯑꯩ ꯈꯛꯇꯅꯤꯅꯦ. ꯌꯦꯛꯊꯣꯛꯄ ꯅꯨꯄꯤ ꯂꯧꯕꯁꯦ ꯐꯠꯇꯦꯅ ꯏꯃꯥꯅ ꯃꯥꯒꯤ ꯃꯐꯝꯗ ꯀꯌꯥꯔꯛꯅꯣ ꯍꯥꯏꯔꯤꯁꯦ. ꯃꯥꯅ ꯇꯥꯕ ꯀꯧꯕ ꯂꯩꯇꯦꯅꯦ ꯃꯁꯤꯕꯣ." ꯊꯕꯥꯇꯣꯝꯕꯤ ꯏꯃꯨꯡꯂꯣꯝꯗ ꯌꯦꯡꯉꯤ. ꯑꯗꯨꯒ ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ. "ꯍꯣꯏ ꯏꯃꯥ, ꯃꯤꯒꯤ ꯃꯆꯥꯒꯤ ꯃꯔꯥꯉꯥꯛꯁꯨ ꯅꯠꯇꯦꯀꯣ. ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯁꯣꯏꯔꯤꯅꯤ. ꯅꯨꯄꯤꯗꯣ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯌꯥꯝ ꯄꯥꯝꯃꯤ, ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ. ꯑꯗꯨꯒꯤꯅꯤ ꯇꯧꯔꯤꯗꯣ. ꯇꯣꯛꯅꯧ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯗꯣ ꯑꯗꯨꯒꯤꯅꯦꯕ. ꯅꯨꯄꯤꯗꯨꯁꯨ ꯃꯣꯏ ꯃꯥꯅ ꯌꯥꯝꯅ ꯉꯥꯡꯉꯤ ꯍꯥꯏꯕꯅꯤ. ꯑꯩꯈꯣꯏ ꯇꯥꯆꯧꯅꯅꯦ ꯑꯗꯨꯝ ꯆꯠꯂꯒꯅꯦ ꯊꯦꯝꯃꯤ ꯀꯥꯏꯅ ꯍꯥꯏꯕꯅꯤ ꯃꯤꯅ." ꯁꯅꯥꯔꯩ ꯃꯊꯥ ꯁꯥꯅ, "ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯉꯥꯡꯅꯒꯗꯕꯅꯣ ꯑꯩꯕꯣ?" ꯀꯩꯊꯦꯜꯗꯅꯤ. ꯃꯨꯛꯇꯥ ꯃꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯌꯣꯟꯗꯨꯅ ꯂꯩꯔꯤ. ꯃꯥꯒ ꯊꯪꯅꯅ ꯐꯝꯂꯤꯕꯤ ꯁꯈꯤꯅ ꯍꯥꯏꯔꯛꯏ. "ꯃꯨꯛꯇꯥ, ꯅꯪꯕꯨ ꯄꯣꯠ ꯀꯌꯥꯝ ꯌꯣꯜꯂꯕꯒꯦ? ꯉꯁꯤꯗꯤ ꯄꯣꯠꯁꯤꯠꯁꯦ ꯏꯐ ꯐꯠꯇꯦꯗ." ꯃꯨꯛꯇꯥꯁꯨ ꯁꯈꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯝꯃꯤ. "ꯑꯗꯨꯅꯦ ꯏꯆꯦ, ꯉꯁꯤꯗꯤꯅꯦ ꯄꯣꯠꯁꯤꯠ ꯌꯥꯝꯅ ꯐꯠꯇꯦ. ꯑꯩꯁꯨꯅꯦ ꯉꯁꯤꯒꯤꯅꯦ ꯄꯣꯠꯀ ꯀꯥ ꯍꯦꯟꯅ ꯌꯣꯟꯗ꯭ꯔꯤꯌꯦ." "ꯑꯗꯨꯅꯤꯅꯦ ꯇꯧꯔꯤꯁꯦ. ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯑꯁꯦ ꯃꯤ ꯏꯇꯥꯛ ꯇꯥꯛꯏꯗ." ꯁꯈꯤ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ. "ꯑꯗꯣ ꯃꯨꯛꯇꯥ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯗꯨꯕꯨ ꯌꯦꯛꯊꯣꯛꯄ ꯅꯨꯄꯥ ꯑꯃ ꯀꯣꯏꯅꯩ ꯍꯥꯏꯕꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯏꯅꯗ꯭ꯔꯤꯕ꯭ꯔꯣ?
ꯃꯨꯛꯇꯥ ꯃꯊꯥ ꯁꯥꯅ ꯈꯨꯝ ꯀꯥꯏꯅꯗꯦꯗ ꯏꯆꯦ ꯀꯥꯏꯅꯧ ꯍꯥꯏꯕꯒꯅ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯑꯩꯁꯨꯅꯦ ꯄꯤꯔꯤꯠ ꯊꯣꯛꯄ ꯃꯈꯩꯅꯦ ꯑꯗꯨꯝ ꯉꯥꯡꯂꯤꯕꯅꯤ ꯑꯗꯨꯕꯨꯅꯦ ꯀꯥꯏꯅꯧ ꯍꯥꯏꯕ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯦ ꯀꯔꯝ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ ꯁꯈꯤꯅ ꯑꯗꯨꯅꯤꯅꯦ ꯌꯦꯛ ꯊꯣꯛꯄ ꯀꯣꯏꯅꯈꯤꯕꯁꯦ ꯌꯥꯝꯅ ꯕꯦꯔꯥ ꯀꯥꯔꯤꯁꯦ ꯃꯈꯣꯏꯗꯤꯅꯦ ꯀꯥꯏꯅꯧ ꯍꯥꯏꯕ ꯄꯥꯛꯅ ꯌꯥꯗꯕꯅꯤ ꯌꯦꯛ ꯊꯣꯛꯄꯁꯦ ꯀꯥ ꯑꯃ ꯍꯦꯟꯅꯁꯨꯅꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯅꯤ ꯑꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯆꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯩꯅ ꯉꯥꯡꯂꯤꯁꯦ ꯖꯒꯠꯀꯤ ꯋꯥ ꯄꯨꯝꯅꯃꯛ ꯉꯥꯡꯂꯕꯅꯤ ꯑꯗꯨꯕꯨꯅꯦ ꯇꯣꯛꯅꯧ ꯍꯥꯏꯕ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯦ ꯏꯆꯦ ꯏꯕꯦꯝꯃ ꯏꯁ ꯀꯝꯗꯧꯅꯤ ꯃꯨꯛꯇꯥ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅꯗꯤ ꯐꯠꯇꯦꯗꯀꯣ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯃꯣꯏꯕꯨ ꯍꯥꯟꯅ ꯈꯪꯅ ꯆꯥꯟꯅꯗ꯭ꯔꯤꯉꯩꯗ ꯁꯂꯥꯏ ꯀꯔꯤ ꯀꯔꯥꯛꯇꯣ ꯍꯪꯅꯗꯨꯅ ꯍꯥꯟꯅ ꯈꯪꯅꯍꯧꯕ ꯌꯥꯗ꯭ꯔꯅꯤ ꯃꯣꯏꯕꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅꯅꯦ ꯊꯤꯉꯥꯎ ꯂꯩꯉꯥꯎ ꯍꯦꯛꯇꯃꯛ ꯀꯣꯏꯁꯟꯅꯔꯨꯅꯤ ꯌꯦꯛ ꯊꯣꯛꯏ ꯈꯪꯗꯦ ꯊꯣꯛꯇꯦ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯌꯦꯛ ꯊꯣꯛꯅꯔꯝꯂꯒꯅꯦ ꯇꯣꯛꯅꯧ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯋꯥꯊꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯤꯕꯁꯤꯅꯤ ꯑꯣꯟꯊꯣꯛꯅ ꯐꯠꯇꯦꯗꯀꯣ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯌꯦꯛ ꯊꯣꯛꯄ ꯅꯨꯄꯥ ꯅꯨꯄꯤꯁꯦ ꯂꯨꯍꯣꯡꯕ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔ ꯄꯣꯠꯅꯤ ꯑꯗꯨꯅꯤ ꯏꯆꯦ ꯑꯩꯁꯨ ꯃꯊꯥ ꯁꯥꯔꯤꯕꯁꯦ ꯑꯩꯒꯤꯗꯤꯅꯦ ꯏꯆꯥ ꯃꯊꯟꯇꯅꯤ ꯑꯗꯨꯅ ꯍꯌꯦꯡꯋꯥꯏ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯃꯥꯇ ꯅꯠꯇꯅ ꯃꯃꯥ ꯑꯩꯁꯨ ꯃꯩꯁꯥ ꯂꯥꯡꯕ ꯌꯥꯎꯒꯗꯣꯔꯤꯕꯅꯤ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯃꯨꯛꯇꯥ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯃꯨꯛꯇꯥ ꯅꯆꯥꯅꯨꯄꯤꯗꯣ ꯅꯪꯅ ꯀꯩꯗꯧꯕꯒꯤ ꯂꯥꯛꯁꯟꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ ꯅꯪꯅꯅꯦ ꯃꯈꯜ ꯃꯈꯜꯒꯤ ꯊꯕꯛ ꯇꯧꯗꯨꯅꯅꯦ ꯅꯆꯥꯅꯨꯄꯤ ꯑꯗꯨꯕꯨꯅꯦ ꯌꯥꯅꯕ ꯑꯃꯨꯛꯇ ꯍꯣꯠꯅꯧ ꯏꯕꯦꯝꯃ ꯑꯩꯗꯤꯅꯦ ꯌꯦꯛ ꯊꯣꯛꯄ ꯅꯨꯄꯥ ꯅꯨꯄꯤ ꯂꯨꯍꯣꯡꯕꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈꯤꯗ꯭ꯔꯦ ꯐꯠꯇꯕꯅꯤ ꯑꯩꯒꯤ ꯏꯕꯨꯡꯒꯤ ꯍꯥꯛꯇꯛꯇꯁꯨꯅꯦ ꯑꯩ ꯄꯨꯡꯈꯤ ꯍꯦꯛ ꯈꯤꯈ꯭ꯔꯕꯅꯤ ꯑꯗꯨꯅꯤ ꯏꯆꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯇꯧꯕ ꯌꯥꯕꯗꯤ ꯇꯧꯔꯕꯅꯤ ꯑꯗꯨꯕꯨꯅꯦ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯐꯪꯗꯦ ꯍꯣ ꯅꯪꯅꯅꯦ ꯗꯞ ꯁꯞ ꯈꯔꯁꯨ ꯇꯧꯋꯣ ꯆꯤꯟꯅ ꯈꯛ ꯉꯥꯡꯕꯅ ꯌꯥꯔꯣꯏꯌꯦ ꯃꯈꯣꯏꯗꯤꯅꯦ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅꯤꯅꯅꯦ ꯃꯣꯏꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯈꯜꯂꯤꯕꯅꯤ ꯃꯤꯅ ꯂꯥꯏꯅꯅꯦ ꯉꯥꯡꯕꯒ ꯂꯧꯒꯗꯕ ꯃꯇꯝ ꯅꯠꯇꯦ ꯃꯣꯏꯒꯤꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯄꯣꯠꯐꯝ ꯑꯗꯨ ꯐꯝꯂꯤ ꯁꯣꯝꯗꯅ ꯁꯅꯥꯔꯩ ꯑꯌꯤꯡꯕꯤꯒ ꯁꯤꯡꯖꯨ ꯁꯨꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯡꯂꯤ ꯑꯌꯤꯡꯕꯤꯅ ꯂꯩꯁꯅꯥ ꯅꯪꯅ ꯂꯥꯛꯄꯗ ꯇꯦꯛꯄꯤꯁꯨ ꯈꯔ ꯍꯧꯕꯤꯔꯧ ꯌꯥꯗ꯭ꯔꯣ ꯍꯩꯃ ꯀꯥꯎꯕꯨ ꯀꯥꯎꯏ ꯁꯤꯡꯖꯨ ꯆꯥꯅꯤꯡꯃꯟꯕꯒꯤ ꯉꯥꯎꯗꯅ ꯑꯩꯁꯦ ꯍꯦꯛꯇ ꯃꯍꯧ ꯊꯥꯔꯒ ꯆꯦꯜꯂꯕꯅꯤ ꯅꯣꯏ ꯑꯉꯥꯡꯗꯣ ꯂꯩꯇ꯭ꯔꯣ ꯃꯥ ꯊꯥꯔꯒ ꯑꯃꯨꯛꯇ ꯀꯧꯍꯜꯂꯨꯆꯣꯗꯅ ꯂꯩꯇꯤꯌꯦ ꯁꯥꯟꯅꯕ ꯆꯠꯈꯤ ꯑꯩꯅꯦ ꯁꯝꯕꯜ ꯋꯥꯡꯃ ꯑꯁꯤꯗ ꯂꯦꯞꯂꯒꯅꯦ ꯈꯅꯥꯎ ꯁꯦꯒꯥꯏꯕ ꯃꯈꯩ ꯀꯧꯔꯒꯦ ꯃꯔꯥꯏ ꯇꯥꯖꯅꯤ ꯅꯪ ꯀꯣꯕꯤꯁꯦ ꯁꯣꯏꯕ ꯍꯧꯔꯝꯃꯨ ꯍꯣꯏ ꯍꯣꯏ ꯑꯩ ꯁꯣꯏꯔꯝꯃꯒꯦ ꯅꯪ ꯈꯔ ꯀꯧꯕꯤꯔꯣ ꯑꯌꯤꯡꯕꯤ ꯍꯧꯒꯠꯇꯨꯅ ꯁꯝꯕꯜ ꯋꯥꯡꯃꯗꯨꯗ ꯂꯦꯞꯂꯒ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯀꯟꯅ ꯇꯦꯛꯄꯤꯕꯨ ꯀꯧꯏ ꯇꯦꯛꯄꯤꯁꯨ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ ꯑꯌꯤꯡꯕꯤꯅ ꯄ꯭ꯔꯞ ꯂꯥꯛꯑꯣꯀꯣ ꯂꯩꯁꯅꯥꯅ ꯁꯤꯡꯖꯨ ꯁꯣꯏꯍꯧꯔꯕꯅꯤ ꯅꯪꯅ ꯈꯪꯉꯤꯗꯨꯅꯤ ꯑꯩꯈꯣꯏ ꯆꯥꯕ ꯊꯛꯄꯗ ꯃꯤ ꯉꯥꯏꯕ ꯀꯥ ꯍꯦꯟꯅ ꯍꯩꯅꯗꯦꯀꯣ ꯇꯦꯛꯄꯤꯁꯨ ꯃꯌꯨꯝꯗꯒꯤ ꯀꯟꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯏ ꯑꯌꯤꯡꯕꯤꯗꯨ ꯑꯃꯨꯛ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯂꯩꯁꯅꯥꯅ ꯇꯥꯍꯧꯔꯕꯣ ꯂꯥꯛꯑꯒꯦ ꯍꯥꯏꯔꯛꯑꯕꯣ ꯂꯥꯛꯑꯒꯦꯌꯦ ꯅꯪ ꯀꯣꯕꯤꯗꯣ ꯑꯗꯨꯝ ꯁꯣꯏꯔꯝꯃꯣ ꯑꯩ ꯉꯥꯔꯤ ꯃꯣꯔꯣꯛ ꯂꯧꯔꯛꯑꯒꯦ ꯂꯩꯁꯅꯥꯅ ꯇꯍꯥ ꯇꯍꯥ ꯈꯥꯝꯃꯤ ꯉꯥꯏꯈꯣ ꯑꯌꯤꯡꯕꯤ ꯅꯣꯏꯒꯤ ꯊꯣꯏꯗꯤꯡꯒ ꯂꯩꯇ꯭ꯔꯣ ꯊꯣꯏꯗꯤꯡꯁꯨ ꯈꯔ ꯉꯧꯔꯣ ꯈꯔ ꯍꯥꯞꯁꯦ ꯍꯣꯏ ꯍꯣꯏ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯛꯀꯦ ꯂꯩꯔꯗꯤ ꯑꯗꯨꯁꯨ ꯉꯧꯔꯛꯑꯒꯦ ꯑꯌꯤꯡꯕꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯁꯅꯥ ꯃꯥꯁꯨ ꯀꯣꯕꯤ ꯑꯗꯨ ꯁꯣꯏꯗꯨꯅ ꯂꯩꯔꯤ ꯀꯣꯕꯤ ꯑꯗꯨ ꯁꯣꯏꯅ ꯁꯣꯏꯅ ꯃꯊꯟꯇ ꯍꯩꯖꯩ ꯀꯩꯒꯤꯅꯣꯕ ꯑꯩꯅ ꯁꯤꯡꯖꯨꯗꯁꯨ ꯌꯥꯝ ꯉꯥꯎꯔꯤꯁꯦ ꯁꯤꯡꯖꯨꯁꯦ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯅꯨꯄꯤꯅ ꯁꯤꯡꯖꯨꯗ ꯄꯥꯝꯕꯁꯤꯗꯤ ꯀꯔꯤꯗ ꯍꯥꯏꯔꯨꯔꯅꯤ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯍꯦꯛ ꯊꯣꯛꯑꯦ ꯇꯧꯔꯤꯁꯦ ꯃꯊꯟꯇ ꯑꯃꯨꯛ ꯅꯣꯛꯆꯗꯨꯅ ꯍꯥꯏꯔꯤ ꯇꯥ ꯊꯧꯕꯗ ꯀꯣꯕꯤ ꯂꯝꯄꯥꯛ ꯑꯃ ꯊꯥꯎ ꯍꯥꯏꯒꯦ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯁꯤꯡꯖꯨ ꯆꯥꯅꯕ ꯃꯣꯏ ꯃꯆꯟꯅꯨꯄꯤ ꯑꯃ ꯂꯩꯕꯗꯨꯒ ꯄꯥꯔꯒꯅꯦ ꯁꯤꯡꯖꯨ ꯆꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯇꯦꯛꯄꯤꯁꯨ ꯂꯥꯛꯂꯤ ꯑꯌꯤꯡꯕꯤ ꯃꯥꯁꯨ ꯉꯥꯔꯤ ꯃꯣꯔꯣꯛ ꯂꯧꯔꯒ ꯊꯣꯏꯗꯤꯡ ꯑꯗꯨꯒ ꯄꯨꯊꯣꯔꯛꯂꯤ ꯂꯩꯁꯅꯥꯅ ꯁꯤꯡꯖꯨ ꯑꯗꯨꯕꯨ ꯇꯣꯠꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯃꯤꯟꯅꯔꯤ ꯇꯦꯛꯄꯤꯅ ꯂꯩꯁꯅꯥ ꯅꯣꯏ ꯃꯥꯅ ꯇꯥ ꯊꯧꯕꯒ ꯀꯣꯏꯅꯕꯒꯤ ꯉꯥꯡꯕꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟ ꯈꯔ ꯐꯔꯕꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯂꯩꯁꯅꯥ ꯁꯤꯡꯖꯨ ꯆꯥꯕꯒꯤ ꯃꯣꯔꯣꯛ ꯁꯥꯕ ꯃꯔꯛ ꯑꯗꯨꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯍꯥꯏ ꯑꯁ ꯃꯣꯔꯣꯛ ꯁꯥꯕꯒꯤ ꯀꯣꯛꯅ ꯀꯣꯛ ꯉꯥꯎꯕ ꯀꯥꯟꯁꯤꯗ ꯀꯣꯛ ꯉꯥꯎꯕ ꯋꯥꯍꯪ ꯑꯃꯃꯨꯛ ꯍꯪꯖꯜꯂꯦ ꯇꯧꯔꯤꯁꯦ ꯇꯦꯛꯄꯤ ꯅꯪꯁꯨ ꯑꯌꯤꯡꯕꯤꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯣꯔꯣꯛꯇꯣ ꯁꯥꯏ ꯍꯥꯏꯔꯗꯤ ꯁꯤꯡꯖꯨꯗꯣ ꯈꯤꯇꯪ ꯈꯤꯇꯪ ꯆꯥꯎ ꯌꯥꯗ꯭ꯔꯣ ꯆꯥꯛꯈꯣꯝ ꯆꯥꯁꯜꯂꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯁꯥꯏ ꯀꯥꯏꯅ ꯑꯁ ꯑꯝꯇ ꯂꯥꯡꯒꯅꯨꯍꯦ ꯁꯤꯡꯖꯨꯅ ꯁꯤꯡꯖꯨ ꯍꯥꯎꯕꯅꯦ ꯃꯣꯔꯣꯛ ꯁꯥꯔꯁꯨ ꯍꯥꯎꯔꯤꯁꯤ ꯎꯗ꯭ꯔꯣ ꯁꯤꯡꯖꯨꯁꯤꯗꯤꯅꯦ ꯃꯣꯔꯣꯛ ꯈꯔ ꯁꯥꯔꯒ ꯍꯥꯎꯗꯧꯅꯤ ꯅꯣꯏꯅꯤꯁꯨ ꯆꯥꯋꯣ ꯑꯍꯨꯝꯗꯨ ꯁꯤꯡꯖු ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯆꯥꯏ ꯇꯦꯛꯄꯤꯅ ꯍꯣꯏ ꯌꯥꯔꯦ ꯁꯤꯡꯖꯨꯁꯨ ꯂꯣꯏꯗꯧꯔꯦ ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯈꯨꯝꯃꯣ ꯅꯣꯏ ꯃꯥꯅ ꯉꯥꯡꯕ ꯐꯔꯕꯕ ꯀꯥꯏꯗꯩ ꯐꯗꯣꯏꯅꯣ ꯇꯣꯛꯅꯕꯗꯤ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯗꯤ ꯇꯥ ꯊꯧꯕꯒ ꯇꯣꯛꯅꯧ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯇꯣꯛꯁꯨ ꯇꯣꯛꯅꯗꯦ ꯑꯗꯨꯅ ꯑꯗꯨꯝ ꯉꯥꯡ ꯇꯥꯕ ꯇꯦꯛꯄꯤꯅ ꯑꯩꯈꯣꯏꯅꯁꯨ ꯉꯍꯥꯟꯅ ꯈꯪꯅꯕ ꯍꯧꯔꯛꯄ ꯀꯥꯟꯗ ꯌꯦꯛ ꯊꯣꯛꯅꯩ ꯈꯪꯕ ꯀꯥꯟꯗꯨꯗ ꯇꯣꯛꯅꯧ ꯍꯥꯏꯗꯨꯅꯤ
ꯑꯁꯦꯡꯕꯩꯅꯤ ꯂꯩꯁꯅꯥ, ꯌꯦꯛꯊꯣꯛꯄꯁꯦ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯕꯅꯤ. ꯑꯩꯈꯣꯏ ꯃꯥꯅꯁꯨ ꯌꯥꯝ ꯌꯥꯗꯦ. ꯃꯅꯤꯡꯒꯤ ꯇꯥꯊꯣꯛꯑꯝꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗꯨꯁꯨ ꯌꯦꯛꯊꯣꯛꯅꯩ ꯍꯥꯏꯕꯅꯤ. ꯑꯗꯨꯒꯤꯅꯤ ꯍꯟꯗꯛ ꯃꯣꯏ ꯃꯆꯥ ꯄꯣꯛꯄ ꯀꯥꯟꯗ ꯃꯆꯤꯟ ꯀꯥꯏꯔꯒ ꯄꯣꯛꯂꯛꯏ ꯍꯥꯏꯗꯣ. ꯂꯩꯁꯅꯥ ꯁꯧ ꯁꯧ ꯂꯥꯎꯅ ꯈꯨꯝꯃꯤ. ꯑꯁ, ꯁꯤꯡꯖꯨ ꯉꯥꯛꯇꯪ ꯆꯥꯕꯁꯤꯗ ꯑꯣꯟꯊꯣꯛꯄ ꯋꯥ ꯉꯥꯛꯇ ꯍꯥꯏꯖꯜꯂꯦ ꯅꯪꯁꯨ. ꯇꯜꯂꯤꯍꯦ ꯑꯣꯏꯕ. ꯍꯣ, ꯑꯩꯈꯣꯏꯗꯤꯅꯦ ꯍꯌꯦꯡꯋꯥꯏ ꯃꯆꯤꯟ ꯀꯥꯏꯕ ꯏꯆꯥ ꯄꯣꯛꯇꯅꯕ ꯏꯆꯥꯒ ꯑꯝꯇ ꯄꯣꯛꯑꯔꯣꯏꯌꯦ. ꯑꯌꯤꯡꯕꯤꯅ ꯇꯦꯛꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ. ꯇꯦꯛꯄꯤ, ꯃꯁꯦ ꯂꯩꯅꯥ ꯐꯖꯅ ꯍꯦꯟꯖꯜꯂꯕꯅꯤ ꯏꯕꯦꯝꯃ. ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯍꯦꯟꯗꯣꯛꯇꯅꯅꯦ ꯃꯃꯥꯅ ꯉꯥꯡꯕ ꯐꯥꯎꯕꯅꯦ ꯃꯅꯥ ꯑꯁꯤꯗ ꯍꯥꯞꯄꯤꯗ꯭ꯔꯕꯅꯤ. ꯉꯥꯡꯉꯨꯅꯨ, ꯁꯤꯡꯖꯨꯗꯣ ꯇꯨꯃꯤꯟꯅ ꯆꯥꯎ. ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯁꯅꯨ. ꯍꯌꯦꯡꯋꯥꯏ ꯇꯥ ꯊꯧꯕꯒ ꯂꯨꯍꯣꯡꯉꯀꯥꯟꯗꯅꯦ ꯊꯣꯛꯂꯛꯄ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛꯇꯣ ꯃꯥꯒꯤ ꯂꯣꯏ ꯑꯣꯏꯖꯔꯁꯅꯨ. ꯑꯩꯈꯣꯏꯅ ꯌꯥꯎꯗꯧ ꯅꯠꯇꯦ. ꯍꯥꯏꯕ ꯉꯥꯡꯕ ꯂꯧꯗꯕ ꯅꯨꯄꯤꯁꯤꯗꯅꯦ ꯋꯥ ꯉꯥꯡꯉꯨꯅു. ꯂꯩꯁꯅꯥ ꯃꯃꯤꯠ ꯑꯗꯨ ꯄꯩꯅ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯇꯦꯛꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ. ꯅꯣꯏ ꯑꯅꯤꯗꯤ ꯌꯥꯝ ꯍꯦꯟꯖꯤꯜꯂꯤꯅ. ꯑꯩꯈꯣꯏ ꯃꯥꯗꯒꯤ ꯍꯦꯟꯖꯜꯂꯦ ꯍꯥꯏꯕ. ꯁꯤꯡꯖꯨ ꯆꯥꯔꯤꯁꯦ ꯆꯨꯝꯅ ꯆꯥꯒꯦꯗꯤ ꯍꯥꯏꯗꯦ. ꯍꯩꯄꯥ ꯑꯃꯨꯛ ꯁꯥꯖꯜꯂꯤ. ꯑꯩꯈꯣꯏ ꯃꯥꯒ ꯆꯞ ꯃꯥꯟꯅꯩ ꯅꯣꯏꯁꯨ. ꯀꯅꯥꯝꯇꯅꯦ ꯑꯩꯒꯤ ꯊꯥ ꯊꯧꯕ ꯀꯣꯏꯅꯔꯤꯁꯦ ꯁꯧꯒꯠꯄꯤꯕ ꯅꯠꯇꯦ, ꯁꯤꯗꯕꯤꯕ ꯉꯥꯛꯇꯅꯤ. ꯇꯣꯛꯅꯧꯑꯣꯅ. ꯃꯤ ꯁꯣꯝꯗꯅ ꯄꯠꯇꯕ ꯃꯈꯩ ꯅꯨꯡꯁꯤꯅ ꯊꯣꯛꯎꯔꯦ, ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯣꯛꯅꯕ ꯉꯝꯗꯣꯏꯅꯣꯕ? ꯑꯩꯅꯦ ꯌꯦꯛꯊꯣꯛꯑꯁꯨ ꯇꯥ ꯊꯧꯕꯗ ꯑꯗꯨꯝ ꯂꯩꯔꯅꯤ ꯍꯥꯏꯁꯤꯅꯤ. ꯑꯌꯤꯡꯕꯤꯅ, ꯏꯕꯦꯝꯃ ꯁꯤꯗꯕꯒꯤ ꯋꯥ ꯅꯠꯇꯦ, ꯅꯪꯒꯤ ꯐꯅꯕ ꯍꯥꯏꯕꯤꯕꯅꯤ. ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯋꯥꯕꯗꯣ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕ ꯉꯝꯃꯣꯏꯅ. ꯅꯠꯇꯦ, ꯌꯦꯛꯊꯣꯛꯄ ꯃꯁꯦ ꯂꯨꯍꯣꯡꯅꯔꯒ ꯀꯅꯥꯅ ꯋꯥꯏ ꯍꯥꯏꯅꯔꯒꯦꯕ? ꯅꯣꯏꯅ ꯋꯥꯕꯅ ꯑꯗꯨꯝ ꯍꯥꯏꯗꯣ. ꯇꯥ ꯊꯧꯕ ꯏꯕꯥꯅꯤꯗꯤꯅꯦ ꯁꯨꯡꯋꯥ ꯍꯦꯛ ꯋꯥꯕꯤꯔꯣꯏ ꯍꯥꯏꯁꯤꯅꯤ. ꯇꯦꯛꯄꯤꯅ ꯑꯌꯤꯡꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ. ꯑꯌꯤꯡꯕꯤ, ꯍꯧꯖꯤꯛꯀꯥꯟꯗꯤꯅꯦ ꯑꯩꯁꯦ ꯅꯨꯄꯥꯅ ꯀꯣꯏꯒꯦ, ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯅꯦ ꯂꯩꯁꯅꯥꯒꯤ ꯃꯑꯣꯡꯁꯦ ꯇꯥꯗꯅꯕ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯒꯤꯅꯦ ꯄꯥꯔꯤ ꯄꯨꯔꯤ ꯐꯥꯛꯇꯅ ꯍꯥꯟꯅ ꯌꯦꯡꯂꯕꯅꯤ. ꯁꯂꯥꯏ ꯅꯨꯡꯂꯥꯏ ꯍꯪꯗꯅꯅꯦ ꯌꯦꯛꯊꯣꯛꯄ꯭ꯔꯥ, ꯑꯗꯨ ꯇꯧꯕ꯭ꯔꯥ ꯇꯧꯕ꯭ꯔꯥ, ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯀꯥꯏꯅꯅꯦ ꯃꯨꯟꯅ ꯌꯦꯡꯉꯕꯅꯤ. ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯗꯅ ꯂꯩꯔꯤꯁꯦ. ꯁꯤꯅꯁꯨ ꯍꯦꯟꯅ ꯐꯔꯦꯗ. ꯑꯌꯤꯡꯕꯤꯅ ꯅꯣꯛꯇꯨꯅ ꯍꯥꯏꯁꯤꯅꯗꯤ ꯂꯩꯁꯅꯥꯒꯤ ꯍꯥꯛꯇꯛꯇ ꯃꯌꯥꯝꯁꯦ ꯄꯨꯡꯈꯤ ꯈꯤꯕꯒꯤ ꯋꯥꯅꯦꯕ. ꯅꯣꯏ ꯑꯅꯤꯁꯦ ꯇꯜꯂꯦꯕꯣ. ꯂꯩꯁꯥꯕꯤ ꯑꯣꯏꯔꯒ ꯃꯤꯒꯤ ꯃꯤꯋꯥ ꯌꯥꯝꯅ ꯉꯥꯡꯅꯩ. ꯁꯤꯡꯖꯨ ꯆꯥꯁꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯃꯤꯋꯥ ꯑꯣꯏꯅ ꯉꯥꯡꯅꯔꯒ ꯂꯩꯔꯦ. ꯁꯤꯡꯖꯨ ꯀꯣꯝꯄꯥꯛ ꯑꯃ ꯆꯥꯔꯒ ꯃꯤꯋꯥ ꯉꯥꯡꯅꯩꯗꯣ ꯅꯣꯏꯅꯤꯅ ꯇꯧꯔꯦꯅꯦ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯉꯥꯡꯅꯅ ꯁꯤꯡꯖꯨꯗꯨ ꯆꯥꯕ ꯂꯣꯏꯁꯤꯟꯅꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯠꯅꯈ꯭ꯔꯦ. ꯅꯣꯡꯃ ꯊꯧꯕꯒ ꯂꯩꯁꯅꯥꯒꯗꯨ ꯑꯃꯨꯛ ꯎꯅꯔꯝꯃꯤ. ꯊꯧꯕꯅ, ꯂꯩꯁꯅꯥ, ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯑꯩ ꯀꯩꯅꯣꯝ ꯄꯤꯗꯣꯏꯅꯤ, ꯅꯃꯤꯠ ꯎꯏꯁꯤꯜꯂꯨꯅꯦ. ꯑꯦ, ꯃꯤꯠ ꯎꯏꯁꯤꯟꯗ꯭ꯔꯗꯤ ꯄꯤꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯁꯦ? ꯃꯤꯠ ꯄꯥꯡꯉꯒ ꯑꯗꯨꯝ ꯄꯤꯌꯨ ꯀꯩꯅꯣ. ꯌꯥꯗꯦꯕ, ꯅꯃꯤꯠ ꯎꯏꯁꯜꯂꯣꯕ. ꯅꯃꯤꯠ ꯍꯦꯛ ꯎꯏꯁꯤꯟꯕꯒꯅꯦ ꯑꯩꯅ ꯅꯪꯒꯤ ꯈꯨꯠꯇ ꯑꯗꯨꯝ ꯄꯤꯔꯛꯑꯗꯧꯅꯤ. ꯐꯔꯦꯅꯦ, ꯑꯗꯨꯗꯤ ꯑꯩ ꯃꯤꯠ ꯎꯏꯁꯤꯜꯂꯒꯦꯀꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥ ꯃꯤꯠ ꯎꯏꯁꯤꯜꯂꯤ. ꯊꯧꯕ ꯃꯥꯅ ꯄꯨꯔꯛꯄ ꯁꯅꯥꯒꯤ ꯈꯨꯖꯤꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯩꯁꯅꯥꯗ ꯄꯤꯔꯝꯃꯤ. ꯂꯩꯁꯅꯥ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯌꯦꯡꯉꯤ. ꯑꯌꯥ, ꯁꯤꯗꯤ ꯈꯨꯖꯤꯅꯤ. ꯁꯤꯕꯨ ꯁꯅꯥꯒꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯔꯨꯞꯄꯔꯣ? ꯑꯦ, ꯀꯩꯅꯣꯅꯦ, ꯅꯨꯄꯤꯗ ꯄꯤꯕꯕꯨ ꯑꯔꯨꯞꯄ ꯈꯨꯖꯤ ꯄꯤꯒꯗ꯭ꯔꯣ? ꯑꯉꯥꯎꯕꯤꯁꯤꯗꯤ. ꯑꯩꯅ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯈꯣꯝꯖꯤꯟ ꯇꯥꯁꯤꯜꯂꯒꯅꯦ ꯇꯨꯡꯁꯤꯜꯂꯤꯅꯤ. ꯑꯗꯨꯒ ꯅꯪꯒꯤ ꯁꯅꯥꯒꯤ ꯈꯨꯖꯤ ꯑꯁꯦ ꯁꯥꯕꯤꯔꯤꯅꯤ. ꯃꯁꯤꯅ ꯅꯪ ꯑꯩ ꯀꯣꯏꯅꯔꯛꯄꯗ ꯑꯩꯒꯤ ꯑꯍꯥꯟꯕ ꯃꯁꯛ ꯊꯣꯛꯄ ꯈꯨꯗꯣꯜ ꯑꯃꯅꯤ. ꯃꯁꯤꯕꯨ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨꯀꯣ. ꯂꯩꯁꯅꯥ ꯊꯧꯕꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ, ꯇꯥ ꯊꯧꯕ. ꯊꯧꯕꯁꯨ ꯂꯩꯁꯅꯥꯗ ꯅꯣꯡꯃꯤ ꯌꯦꯡꯗꯨꯅ ꯈꯨꯝꯃꯤ. ꯑꯁꯨꯛ ꯀꯨꯏꯕ ꯁꯥꯡꯂꯕ ꯆꯍꯤ ꯑꯁꯦ ꯅꯪ ꯑꯩ ꯈꯪꯅꯔꯛꯄꯗ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯈꯨꯗꯣꯜ ꯑꯃ ꯃꯁꯛ ꯊꯣꯛꯄ ꯑꯃꯠꯇ ꯄꯤꯕ ꯉꯝꯗꯦ. ꯃꯔꯝꯗꯤ ꯑꯩꯅ ꯈꯨꯖꯤ ꯑꯁꯤ ꯁꯥꯅꯕ ꯍꯣꯠꯅꯔꯛꯄꯗ ꯆꯍꯤ ꯀꯌꯥ ꯑꯃ ꯆꯪꯅ ꯁꯦꯟ ꯇꯨꯡꯁꯤꯜꯂꯤꯕꯅꯤ. ꯃꯁꯤꯕꯨ ꯅꯪꯒꯤ ꯅꯐꯝꯗ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯁꯅꯥꯒꯤ ꯈꯨꯖꯤ ꯁꯤꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ. ꯑꯗꯨꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯅꯪꯉꯣꯟꯗ ꯊꯨꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯁꯤꯕꯨ ꯁꯥꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯀꯌꯥꯗ ꯋꯥꯅ ꯁꯦꯟ ꯇꯨꯡꯁꯤꯜꯂꯛꯄ. ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯉꯁꯤ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯅ ꯈꯨꯖꯤ ꯑꯁꯤ ꯄꯤꯔꯕ ꯃꯇꯝꯗ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ. ꯈꯪꯗꯦ ꯂꯩꯁꯅꯥ, ꯑꯩꯅ ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯕꯒꯤꯔ ꯈꯪꯗꯦ, ꯅꯪꯒꯤꯅꯤ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯇꯧꯕ ꯉꯝꯗꯕ ꯑꯃꯠꯇ ꯂꯩꯇꯦ. ꯇꯥ ꯊꯧꯕ, ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯕ꯭ꯔꯣ? ꯂꯩꯁꯅꯥ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯦ. ꯊꯧꯕꯅ, ꯍꯩ, ꯀꯩꯒꯤ ꯀꯞꯀꯦ ꯇꯧꯔꯤꯅꯣ? ꯅꯨꯡꯁꯤ. ꯈꯪꯗꯦ, ꯅꯪꯁꯦ ꯃꯌꯥꯝꯅ ꯌꯦꯛꯊꯣꯛꯏ ꯍꯥꯏꯗꯨꯅ ꯌꯥꯗꯕꯒꯤꯔ ꯈꯪꯗꯦ. ꯅꯪꯁꯦ ꯍꯦꯟꯅ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯁꯜꯂꯦ. ꯅꯪꯁꯦ ꯑꯩꯒꯤ ꯌꯦꯛꯊꯣꯛꯄꯤ ꯅꯨꯡꯁꯤꯕꯤꯅꯤ. ꯂꯩꯁꯅꯥ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯤꯕ ꯊꯧꯕ ꯃꯥꯒꯤ ꯃꯌꯥꯏ ꯀꯜꯂꯕ ꯋꯥꯍꯩ ꯃꯗꯨꯅ ꯃꯍꯥꯛꯄꯨ ꯍꯦꯟꯅ ꯊꯧꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯤꯡꯁꯤꯟꯕꯤꯔꯤ. ꯈꯨꯖꯤ ꯑꯗꯨꯗ ꯅꯣꯛꯃꯤ ꯌꯦꯡꯉꯤ. ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯀꯔꯣꯝꯗꯒꯤ ꯂꯥꯛꯄ ꯋꯥꯈꯜꯅꯣ ꯈꯪꯗꯦ, ꯃꯃꯥꯏ ꯃꯃꯤꯠ ꯄꯩꯊꯣꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯑꯗꯨꯕꯨꯔꯣ ꯇꯥ ꯊꯧꯕ? ꯀꯩꯗꯧꯔꯕ? ꯑꯌꯤꯡꯕꯤꯒ ꯇꯦꯛꯄꯤꯒꯅꯅꯦ ꯅꯪꯒ ꯀꯣꯏꯅꯕꯁꯤ ꯌꯥꯗ꯭ꯔꯤꯕ. ꯃꯣꯏꯅꯁꯨꯅꯦ ꯌꯦꯛꯊꯣꯛꯏ ꯐꯠꯇꯦ ꯇꯣꯛꯅꯧꯅ ꯍꯥꯏꯕ.
ꯊꯧꯕ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯕ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯛꯊꯣꯛꯏ ꯇꯣꯛꯅꯔꯣ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯊꯧꯕ ꯕ꯭ꯔꯪ ꯂꯥꯎꯅ ꯁꯥꯎꯒꯠꯇꯨꯅ ꯍꯥꯏ, ꯃꯗꯨꯒꯤ ꯇꯦꯛꯄꯤ ꯍꯥꯏꯕ ꯆꯥꯎꯕ ꯍꯦꯟꯗꯕꯤ ꯑꯗꯨꯒ ꯏꯪꯁꯨ ꯏꯪꯗꯅ ꯏꯪꯕꯤ ꯁꯥꯕꯤ ꯑꯌꯤꯡꯕꯤꯗꯨꯒꯅ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯤꯕ? ꯃꯣꯏꯅꯅꯦ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯕꯁꯦ ꯀꯜꯂꯛꯇꯅ ꯇꯧꯔꯤꯅꯤ, ꯃꯣꯏꯗꯤꯅꯦ ꯐꯪꯖꯗꯕꯒꯤ ꯇꯧꯔꯤꯅꯤ, ꯀꯩꯝꯇ ꯈꯜꯂꯨꯅꯨ, ꯃꯤꯅꯅꯦ ꯉꯥꯡꯅꯤꯡꯕ ꯉꯥꯡꯁꯅꯨ, ꯏꯕꯥꯅꯤꯅꯅꯦ ꯂꯧꯗ꯭ꯔꯒ ꯂꯣꯏꯔꯦ, ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯒ ꯂꯣꯏꯔꯦ, ꯍꯌꯦꯡꯋꯥꯏ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯀꯥꯟꯗ ꯁꯠ ꯂꯨꯍꯣꯡꯊꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯑꯗꯨꯅꯦ ꯃꯣꯏꯅꯤꯁꯨꯅꯦ ꯉꯥꯡꯖꯕꯒꯤ ꯋꯥꯅꯤ, ꯑꯩꯅ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯔꯨꯁꯤ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯔꯗꯤꯅꯦ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯀꯩ ꯍꯔꯥꯎꯔꯒ ꯑꯗꯨꯝ ꯏꯟꯅꯔꯛꯇꯣꯏꯅꯤ꯫ ꯊꯧꯕ ꯌꯥꯝꯅ ꯌꯥꯟ ꯇꯥꯕꯒ ꯁꯥꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯗꯨꯅ ꯈꯨꯝꯃꯤ, ꯍꯣꯏꯅꯦ ꯆꯦꯡꯅ ꯑꯩꯈꯣꯏꯒꯤ ꯆꯥꯔꯒ ꯋꯥꯅ ꯃꯤꯒꯤ ꯉꯥꯡꯕ ꯍꯥꯏꯗꯨꯅꯤꯅꯦ ꯃꯣꯏꯅꯤꯅ ꯇꯧꯔꯤꯁꯦ, ꯃꯇꯨꯡ ꯃꯅꯥꯎ ꯏꯕꯥꯅꯤ ꯇꯣꯛꯅꯧ ꯍꯥꯏꯔꯗꯤꯅꯦ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯕ ꯄꯨꯔꯣꯏꯅ ꯍꯥꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯨꯛꯇ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯒ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯏ꯫ ꯂꯩꯁꯅꯥ ꯃꯥꯁꯨ ꯃꯃꯥꯅ ꯀꯩꯊꯦꯜ ꯍꯜꯂꯛꯈ꯭ꯔꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯩꯁꯅꯥꯅ, ꯏꯃꯥ ꯑꯆꯥꯄꯣꯠꯀ ꯂꯩꯔꯛꯄ꯭ꯔꯣ? ꯍꯩ ꯑꯆꯥꯄꯣꯠꯀ ꯂꯩꯔꯛꯇꯦ, ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ, ꯉꯁꯤꯗꯤ ꯏꯃꯥꯅꯦ ꯃꯤꯍꯨꯟ ꯑꯃ ꯇꯧꯏ꯫ ꯂꯩꯁꯅꯥ ꯃꯆꯤꯟꯗ ꯄꯣꯔꯣꯛ ꯁꯣꯜꯂꯤ꯫ ꯍꯧꯔꯛꯑꯅꯤ, ꯀꯩꯅꯣꯝ ꯍꯥꯏꯕ ꯌꯥꯔꯣꯏ, ꯃꯤꯍꯨꯟ ꯑꯃ ꯇꯧꯏꯅ, ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯁꯦ, ꯃꯆꯥ ꯑꯩꯁꯤꯕꯨ ꯀꯩꯝ ꯅꯨꯡꯁꯤꯗ꯭ꯔꯥ ꯈꯪꯗꯦꯃꯤ, ꯑꯆꯥꯄꯣꯠ ꯂꯩꯔꯛꯄ꯭ꯔꯥ ꯍꯪꯕꯒꯤꯁꯨ ꯁꯥꯎ꯫ ꯃꯨꯛꯇ ꯃꯥꯅ ꯁꯦꯠꯂꯨꯕ ꯐꯤꯔꯣꯜ ꯑꯗꯨ ꯐꯤꯌꯥꯟ ꯑꯗꯨꯗ ꯌꯥꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯂꯩꯁꯅꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯈꯣꯟꯖꯦꯜ ꯇꯞꯊꯅ, ꯏꯃꯥꯒꯤ ꯂꯩꯁꯅꯥ, ꯅꯪ ꯏꯃꯥꯅ ꯍꯥꯏꯕ ꯋꯥ ꯑꯁꯤ ꯌꯥꯔꯔꯣꯏꯗ꯭ꯔꯥ? ꯂꯩꯁꯅꯥ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯈꯪꯏ, ꯇꯨꯃꯤꯟꯅ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯂꯩ, ꯃꯍꯥꯛ ꯃꯆꯤꯟ ꯍꯪꯒꯠꯅꯁꯨ ꯈꯨꯝꯂꯨꯗꯦ꯫ ꯃꯨꯛꯇꯥꯅ, ꯏꯃꯥꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ ꯏꯆꯥ, ꯑꯗꯨꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯍꯥꯏꯕꯁꯦ ꯅꯪ ꯅꯠꯇꯅ ꯀꯅꯥ ꯂꯩꯕ ꯅꯠꯇꯦ ꯏꯃꯥꯒꯤ, ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯅꯪꯅ ꯌꯥꯐꯝ ꯊꯣꯛꯄꯅꯤ, ꯅꯍꯥꯛ ꯑꯩꯒꯤ ꯏꯆꯥꯅꯤ, ꯑꯩꯅ ꯅꯪꯕꯨ ꯊꯥꯕꯨꯝ ꯇꯔꯥ ꯅꯥꯎꯄꯨꯗꯨꯅ ꯄꯣꯛꯆꯈꯤꯕ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯏꯆꯥ ꯂꯩꯁꯅꯥꯅꯤ꯫ ꯂꯩꯁꯅꯥ ꯉꯁꯤ ꯃꯃꯥꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯈꯣꯟꯖꯦꯜ ꯅꯧꯊꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥ ꯈꯔꯗꯤ ꯉꯛꯏ, ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯇꯞꯅ ꯍꯪꯉꯤ, ꯏꯃꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ, ꯉꯍꯥꯟ ꯃꯈꯩꯒ ꯁꯨꯃꯥꯟ ꯃꯥꯟꯅꯗ꯭ꯔꯤꯕꯁꯤꯕꯣ? ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯂꯩꯁꯥꯕꯤ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ, ꯑꯗꯨꯅ ꯏꯃꯥꯅ ꯅꯪꯕꯨ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯃꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯩ, ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯏꯃꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯊꯣꯛꯂꯝꯂꯦ, ꯏꯃꯥꯒꯤ ꯃꯥꯏ ꯉꯥꯛꯄ ꯑꯣꯏꯅ ꯅꯪꯅꯁꯨ ꯋꯥꯐꯝ ꯑꯁꯦ ꯌꯥꯒꯗꯕꯅꯤ꯫ ꯂꯩꯁꯅꯥ ꯑꯉꯛꯄ ಮಿꯠꯌꯦꯡ ꯑꯃꯅ ꯃꯃꯥꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯇꯨꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯃꯥ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯆꯥ ꯑꯩꯒꯤ ꯑꯄꯥꯝꯕ ꯏꯃꯥꯅ ꯈꯪꯅ ꯈꯪꯅ ꯀꯔꯤꯒꯤ ꯅꯆꯥꯅ ꯌꯥꯔꯣꯏꯗꯕ ꯊꯕꯛ ꯑꯃꯗ ꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯕꯤꯒꯦ ꯈꯜꯂꯤꯕꯅꯣ? ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨꯅ ꯆꯠꯅꯕ ꯌꯥꯗꯕ ꯑꯣꯏꯕꯒꯤꯅꯤ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗ ꯅꯪꯕꯨ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯏꯃꯥꯒꯤ ꯂꯩꯁꯅꯥ, ꯅꯪ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯗꯕ ꯇꯧꯒꯅꯨ, ꯅꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯌꯥꯗꯕ ꯊꯣꯛꯂꯕꯗꯤ ꯏꯃꯥꯗꯤ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯍꯦꯛꯇꯃꯛ ꯆꯠꯈꯤꯒꯗꯕꯅꯤ, ꯍꯥꯏꯕ ꯏꯟꯗꯕꯤ ꯅꯪꯗꯤ ꯌꯨꯝ ꯑꯁꯤꯗ ꯅꯪ ꯅꯊꯟꯇ ꯅꯅꯤꯡꯇꯧꯅ ꯂꯩꯍꯧ꯫ ꯃꯃꯥꯒꯤ ꯀꯜꯂꯕ ꯋꯥꯍꯩꯗ ꯂꯩꯁꯅꯥ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯜꯂꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯋꯥꯍꯩ ꯑꯃꯠꯇ ꯊꯣꯛꯂꯛꯇ꯭ꯔꯦ꯫ ꯀꯔꯤꯁꯨ ꯈꯨꯝꯗ ꯇꯨꯃꯤꯟꯅ ꯂꯨꯞꯊꯗꯨꯅ ꯂꯩꯔꯤ, ꯃꯄꯤꯗꯤ ꯇꯞ ꯇꯞ ꯇꯥꯔꯛꯂꯤ꯫ ꯃꯨꯛꯇ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯏꯃꯥꯒꯤ ꯑꯄꯥꯝꯕꯁꯦ ꯅꯪꯅ ꯌꯥꯗꯕ ꯌꯥꯔꯣꯏ, ꯅꯪꯅ ꯌꯥꯗꯕ ꯇꯥꯔꯕꯗꯤ ꯑꯩꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯗꯨꯒ ꯅꯪ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯁꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ, ꯑꯃꯨꯛ ꯍꯟꯅ ꯊꯧꯕꯒ ꯎꯅꯕꯁꯨ ꯌꯥꯔꯣꯏ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯒꯤ ꯃꯥꯌꯣꯛꯇ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯈꯣꯡ ꯊꯥꯡꯂꯛꯄ ꯊꯣꯛꯂꯕꯗꯤ ꯈꯨꯗꯛꯇ ꯏꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯅꯪ ꯎꯒꯗꯕꯅꯤ ꯈꯪ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯨꯛꯇ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯩꯁꯅꯥ ꯊꯥꯖꯗꯅ ꯃꯃꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯉꯥꯎꯕꯤ ꯑꯣꯜꯂꯤ꯫ ꯂꯩꯃꯥꯏꯊꯛ ꯑꯗꯨꯗ ꯐꯝꯊꯔꯛꯇꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯨ? ꯑꯩꯕꯨ ꯇꯥ ꯊꯧꯕꯒ ꯀꯥꯏꯅꯕ ꯇꯥꯔꯤꯕ꯭ꯔꯥ? ꯑꯩ ꯉꯝꯂꯣꯏ, ꯑꯩ ꯇꯥ ꯊꯧꯕꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ꯫ ꯑꯩꯅ ꯏꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯨꯕ ꯊꯣꯛꯂꯒꯅ ꯏꯃꯥꯅ ꯀꯝꯗꯧꯕ? ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯅꯪꯅ ꯅꯆꯥꯒꯤ ꯑꯄꯥꯝꯕ ꯑꯁꯨꯛ ꯌꯥꯝꯅ ꯈꯪꯕꯤꯗ꯭ꯔꯤꯕꯁꯤꯕꯨ? ꯃꯐꯝ ꯑꯗꯨꯗ ꯂꯩꯁꯅꯥ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯂꯩꯁꯅꯥ ꯃꯃꯥꯅ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ, ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯅ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯀꯦ ꯈꯜꯂꯕꯁꯨ ꯃꯃꯥꯒꯤ ꯀꯜꯂꯕ ꯋꯥꯍꯩꯅ ꯊꯣꯡꯒꯤ ꯄꯨꯔꯣꯟ ꯊꯥꯗꯨꯅ ꯊꯝꯕꯤꯔꯝꯂꯤ꯫ ꯂꯩꯁꯅꯥ ꯎꯄꯥꯏ ꯂꯩꯇꯅ
imung aduda kaptuna adumak layram. Nungthinni Ayingbi Laisnagi manakta lai. Laisna! Laisna! Laisna kumaktrabaduda Ayingbi wakhanda khali. Kainone masibo nungthin taraksida mung tumsila zala. Masidine tumba phakraponi. Ayingbi machinda sumna haina Laisnagi katamna changai. Laisna phamung kangthun aduda nga thaduna mumita mapi taana ungduna layram. Mataw adu ubada Ayingbi pakhana sensilai. Kaidawragi Laisna? Kaigino nang kapibasibo? Nangbu kappa haibra? Amuta kaptaba nangna karigino kapibasibo Laisna? Laisna Ayingbibu konsinduna hena chakna hiki kapthoragli. Ayingbi madi ngakpana loikri. Laisna na asumna kappa mahak amukta phawba ukhidri. Laisna nangbu kaidawragi haibani? Karigino nangna asu thamoi sona kaplibasibo? Se aingonda hayoba nang kapado amukta hana to'oba. Laisna kapna Ayingbibu yengduna hai. Ayingbi ai ta thauba kainaba tarabra. Ai maga kainaba tarabra Ayingbi. Kaigino aikhoi mana su yam phatribasibo. Machani ngami haiduna aibu wahai puron thaduna thambiramlibasibo karigino. Ayingbi Laisna mana hariba wa adu mahak loksinba ngamdri tapna muksu hangi. Laisna kaidawragi imana kari harino aingonda sena tamo. Ayingbi aikhoi mana aise nupa atopa amada luhongani haina hai. Aina luhongbase yadrabadi imana yum thadutuna chatkani ma sigani haiduna aingonda hariba. Aikhoi mase yam phateko Ayingbi. Aisu imani mabu nungsiye. Imabu nungsibana ai khong ase thangduna ta thobagi manakta chatpa ngamdre. Ayingbi masu tariba wafam aduda ngakpana loikri. Kaino haisibo inina aduk thuna nangbu atopa nupa amada luhongnaba hairaklaba. Kamdawni shidi wafam ase nang ta thobadadi haikrabo. Haide ngarang khak imana haibani. Aduga aibu mapan thokpa yaroi haidunasu imana hai. Imagi katlaba wahai aduna ayumdai mapan thokpa ngamdre Ayingbi. Laisna Ayingbi da masado pura onsilaklaga hai. Ayingbi nang aigi mateng amukta pangbigera. Aigi wafam ase nang ta thobagi mafamda amukta tambigera. Mana aibu soidana warokhiba tare. Ai ta thobada warokhibado ai yam kizaiye Ayingbi. Farese kaimta khanjilurano aina phana badum silagi. Ta thobado ai hauji unaruragi. Aduga warido nangoda muhalaga tamagi. Asumna Ayingbidu yamna thunamak thauba unaba muk chatkhiram. Tan chanarubana thaubaga lamida thengnari. Ayingbina ta thauba. Thaubasu Ayingbina kaurakpaduda leptuna Ayingbi kai leire? Ta thauba. Ayingbigi ipapa khatpa matau aduda thauba khangningna hangi. Ayingbi kadawre? Ipapa khalibaduna hayo kadawragi nangbo? Ta thauba Laisnado. Thauba Laisna palakpaduda pakhatna. Laisna kadawragi? Ma kadawragi? Laisnado Muimana atopa nupa amaga luhonganina ngarang hai. Aduga mapan su thokpa yaroina hairamali. Adugi mado kappaga lehori. Kamai tawduino na aisu kai haiduna haifam ama khangdre. Wafam ase Laisnana ta thobagi mafamda mukta yahalo haiduna ai ta thoba thiba laibani. Thauba magi wakhalda asumna nongmata oirakani haibadi ma khaludi. Aduna mikup aduda tariba wahai aduna mahak wakhalai tafam khangdi. Thauba unglaga aduma leptuna laikri. Ayingbina ta thauba ai mu chatlage. Ta thauba na kari tawba ya hebado aduma khanbiru. Ase haramlaga Ayingbidu thuna mu chatkirami. Thauba sumdring laklaga khongnang khongmakhong aduda phamduna lay. Mahak wakhanama khanpham khangde yana matha saba haibadu oirami. Tanja aduda khoimuga maniga sula ami. Manina ito ada phamlibasibu thauba natro. Karino mana asuk matha sana phamlibasina amda changu hongsilaw. Asuna makhoi ani su sangsilaklaga thaubagi manakta phamlare. Khoimuna thauba kadawre? Kadawragi nangbo? Mathadu am sam phamlibadubo? Thauba khonjen nikna hairei. Ita Laisnado mamana atopa nupa amada luhonganina hai mali. Aduga yumdagi mapan thokpasu yadra mali. Haujipu aina tawgadoribasibu karino? Telaba matam asida aina lawgadoriba phirebasibu karino? Ai wakhan thoktrei taw. Khoimu amadi mani su ngakna makhoi animak yengne. Manina karino ne? Laisnagi mamadu su ngawra zalo. Kaino nanga koinei su khangi hoi yekpudi thoknei haibabu hektama atopa nupa amaga luhongani kaina haijalakpadudi masu wakhan taba khatang watro.
ꯈꯣꯏꯃꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨ ꯐꯔꯦꯅꯦ, ꯍꯧꯖꯤꯛ ꯅꯪꯕꯨ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯅꯣ? ꯅꯠꯇ꯭ꯔꯒ ꯅꯪ ꯂꯩꯁꯅꯥꯗ ꯆꯦꯜꯂꯒꯦꯔꯣ? ꯈꯪꯗꯦ ꯏꯇꯥꯎ, ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩ ꯂꯩꯁꯅꯥꯒ ꯀꯥꯏꯅꯕꯗꯤ ꯉꯝꯂꯣꯏ꯫ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯩꯁꯅꯥꯗꯣ ꯃꯃꯥꯅꯁꯨ ꯗꯞ ꯁꯞ ꯌꯥꯝ ꯇꯧꯕꯤꯔ ꯃꯥꯜꯂꯦ꯫ ꯈꯣꯏꯃꯨꯅ, ꯏꯇꯥꯎ, ꯅꯪꯅ ꯍꯧꯖꯤꯛ ꯅꯪꯒꯤ ꯄꯥꯝꯕꯩ ꯍꯥꯏꯔꯕꯗꯤ ꯅꯪ ꯂꯩꯁꯅꯥꯕꯨ ꯆꯦꯜꯂꯨ, ꯃꯁꯤ ꯅꯠꯇꯅ ꯅꯣꯏ ꯑꯅꯤꯒꯤ ꯄꯟꯊꯨꯡꯒꯤ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯔꯔꯣꯏ꯫ ꯃꯅꯤꯅꯁꯨ ꯑꯃꯨꯛ ꯍꯥꯏꯖꯜꯂꯛꯏ, ꯆꯨꯝꯃꯤ ꯏꯇꯥꯎ, ꯏꯇꯥꯎ ꯈꯣꯏꯃꯨꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯅꯤ, ꯅꯣꯏ ꯑꯅꯤꯃꯛ ꯉꯁꯤꯃꯛ ꯆꯦꯜꯂꯨ꯫ ꯌꯦꯛ ꯊꯣꯛꯅꯩ ꯍꯥꯏꯗꯨꯅꯁꯨ ꯑꯁꯨꯛ ꯀꯨꯏꯅ ꯀꯣꯏꯅꯔꯛꯂꯒ ꯅꯨꯡꯁꯤꯅꯔꯛꯂꯒ ꯍꯦꯛꯇꯃꯛ ꯇꯣꯛꯄ ꯌꯥꯕ꯭ꯔꯅꯦ? ꯏꯇꯥꯎ, ꯅꯪ ꯅꯨꯄꯥ ꯊꯣꯛ, ꯍꯧꯖꯤꯛꯃꯛ ꯅꯪ ꯂꯩꯁꯅꯥꯕꯨ ꯆꯦꯜꯂꯨ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯨꯛꯇꯥꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯑꯌꯤꯡꯕꯤꯕꯨ ꯊꯥꯗꯨꯅ ꯂꯩꯁꯅꯥꯕꯨ ꯀꯧꯊꯣꯛꯍꯜꯂꯨꯔꯦ, ꯑꯗꯨꯒ ꯊꯧꯕꯒ ꯂꯩꯁꯅꯥꯒꯗꯨ ꯆꯦꯜꯂꯝꯃꯤ꯫ ꯃꯃꯥ ꯃꯨꯛꯇꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ꯫ ꯃꯨꯛꯇꯥ ꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯁꯣꯏꯗꯅ ꯊꯧꯕ ꯃꯥꯒꯤ ꯃꯐꯝꯗ ꯆꯦꯜꯂꯝꯂꯅꯤ ꯍꯥꯏꯕ, ꯑꯗꯨꯅ ꯃꯊꯥ ꯁꯥꯅ ꯁꯥꯎꯅ ꯂꯩꯔꯤ꯫ ꯈꯪꯉꯤꯕ ꯃꯥ, ꯑꯩꯅ ꯍꯥꯏꯔꯕꯃꯛꯇꯗ ꯑꯩꯒꯤ ꯃꯥꯌꯣꯛꯇꯒ ꯂꯦꯞꯇꯨꯅ ꯃꯥꯅ ꯊꯕꯛ ꯇꯧꯔꯕ? ꯃꯃꯥ ꯑꯩꯕꯨꯗꯤ ꯅꯨꯄꯥꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯕ ꯅꯠꯇ꯭ꯔꯣ? ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯅꯦ ꯃꯥ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯗ꯭ꯔꯕꯅꯤ, ꯌꯨꯝ ꯑꯁꯤꯗ ꯈꯣꯡꯒꯨꯟ ꯑꯃꯨꯛ ꯍꯟꯅ ꯇꯥꯍꯜꯂꯨ, ꯈꯪꯉꯅꯤꯕ ꯃꯥ꯫ ꯑꯁꯨꯝꯅ ꯃꯨꯛꯇꯥꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯏꯟꯊꯣꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯧꯕꯅ ꯃꯃꯥ ꯁꯅꯥꯔꯩꯗ ꯐꯖꯅ ꯍꯥꯏꯖꯔꯤ, ꯏꯃꯥ, ꯅꯪꯁꯨ ꯅꯆꯥꯒꯤ ꯑꯄꯥꯝꯕꯁꯦ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯏꯃꯥ? ꯂꯩꯁꯅꯥꯁꯦ ꯃꯌꯨꯝꯗꯒꯤ ꯃꯃꯥꯅꯁꯨ ꯁꯥꯎꯗꯨꯅ ꯏꯟꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗꯁꯨ ꯏꯃꯥꯅ ꯑꯃꯨꯛ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯟꯕꯤꯗ꯭ꯔꯕꯗꯤ ꯀꯔꯤꯗꯅꯣ ꯃꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯕꯁꯤꯕꯨ? ꯏꯃꯥ, ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯆꯥꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛ ꯍꯥꯏꯗꯨꯅ ꯇꯝꯂꯝꯕꯒꯤꯅꯤ꯫ ꯅꯆꯥꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯑꯁꯤꯗ ꯏꯃꯥꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ, ꯅꯆꯥꯒꯤ ꯃꯤꯅꯣꯛ ꯏꯃꯥꯅ ꯍꯦꯟꯅ ꯄꯤꯕꯤꯌꯨ ꯀꯩꯗꯧꯕꯒꯦ? ꯁꯅꯥꯔꯩ ꯃꯥꯁꯨ ꯁꯥꯎꯅꯤꯡꯂꯤꯕꯅꯤ, ꯃꯆꯥꯅ ꯃꯥꯅ ꯍꯥꯏꯕ ꯏꯟꯗꯦ, ꯌꯦꯛꯊꯣꯛꯄ ꯅꯨꯄꯤ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯈꯣꯏꯗꯧ ꯊꯤꯠꯄ ꯃꯈꯩ ꯁꯥꯎꯔꯤꯕꯅꯤ꯫ ꯏꯃꯥꯅ ꯅꯪ ꯁꯤ ꯊꯣꯛꯇꯅꯕ ꯅꯍꯥꯟꯅ ꯌꯦꯛꯊꯣꯛꯄ ꯅꯨꯄꯤ ꯀꯣꯏꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯄ ꯑꯃꯠꯇ ꯌꯥꯔꯔꯣꯏꯅꯦꯁꯦ꯫ ꯁꯅꯥꯔꯩ ꯁꯣꯔ ꯑꯗꯨ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯨꯟꯗꯣꯛꯂꯒ ꯍꯥꯏ, ꯐꯔꯦ, ꯅꯪꯅꯅꯦ ꯁꯤ ꯌꯧꯅ ꯄꯥꯝꯖꯔꯕꯅꯤꯅ ꯏꯃꯥꯁꯨ ꯀꯔꯤꯕꯨ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ, ꯑꯖꯥ ꯄꯨꯖꯥ ꯇꯧꯗꯨꯅꯅꯦ ꯉꯥꯛꯊꯣꯛꯄ ꯌꯥꯕ, ꯇꯧꯕ ꯌꯥꯕ ꯂꯥꯏꯒꯤ ꯊꯧꯔꯝ ꯈꯔ ꯄꯥꯡꯊꯣꯛꯄ ꯇꯥꯕꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯕꯁꯨ ꯅꯪꯅ ꯏꯟꯗ꯭ꯔꯕꯅꯤꯅ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯁꯔꯨꯛꯅꯤ꯫ ꯁꯅꯥꯔꯩ ꯃꯥꯁꯨ ꯃꯥꯅ ꯁꯥꯎꯏ ꯍꯥꯏꯗꯨꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ, ꯃꯆꯥꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗ ꯌꯥꯕ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯧꯕ ꯑꯃꯗꯤ ꯂꯩꯁꯅꯥ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯃꯌꯥꯝꯒꯤ ꯃꯤꯆꯩ ꯃꯔꯛꯇ ꯂꯣꯟꯅ ꯋꯥꯅ ꯅꯨꯡꯁꯤꯅꯔꯛꯄ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯇꯤ ꯄꯟꯊꯨꯡ ꯌꯧꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯄꯜ ꯑꯃꯠꯇꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯕꯨ ꯅꯝꯈꯥꯏꯕ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯟꯊꯨꯡ ꯍꯥꯏꯕꯗꯨ ꯌꯧꯔꯕꯅꯤꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯅ ꯂꯩꯈꯤꯔꯝꯃꯤ꯫